ꯁꯤ ꯌꯥꯔꯦ ꯑꯗꯣ ꯑꯩꯒꯤ ꯑꯦꯜꯄꯤꯗ ꯃꯌꯥꯝ ꯆꯪꯕꯤꯔꯣ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯅꯍꯥꯟꯒꯩ ꯅꯨꯃꯤꯠꯀꯤ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯁꯤꯅ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕ꯭ꯔꯣ ꯑꯩ ꯉꯁꯥꯏꯗ ꯌꯦꯔꯨꯝ ꯑꯝꯂꯦꯠ ꯍꯧꯕꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯁꯤꯅ ꯃꯌꯥꯝ ꯇꯨꯝꯅꯔꯕ꯭ꯔꯣ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤꯁꯦ ꯍꯜꯂꯛꯄꯗꯨ ꯊꯦꯡꯉꯦ ꯊꯕꯛ ꯑꯃꯨꯛ ꯆꯠꯂꯨꯕ ꯑꯗꯣ ꯅꯦꯠꯁꯨ ꯌꯥꯗꯦ ꯉꯁꯥꯏꯗꯩ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯍꯧꯖꯤꯛꯇ ꯀꯥꯎꯖꯔꯛꯑꯦ ꯅꯦꯠꯁꯦ ꯑꯣꯏꯔꯁꯨ ꯐꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯔꯤ ꯀꯅꯥꯅ ꯂꯩꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯆꯤꯡꯖꯦꯟ ꯆꯣꯡ ꯌꯥꯗ꯭ꯔꯣ ꯁꯅꯥ ꯕ꯭ꯂꯣꯛ ꯍꯥꯏ ꯁꯅꯥ ꯑꯩꯒꯤ ꯑꯦꯜꯄꯤ ꯆꯪꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯋꯥꯎ ꯆꯤꯇ꯭ꯔꯥ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯨꯕ ꯍꯜꯂꯛꯄ ꯊꯦꯡꯉꯦ ꯅꯦꯠꯁꯤ ꯌꯥꯗꯦ ꯉꯁꯥꯏꯗꯩ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯤꯅꯣ ꯅꯪ ꯉꯁꯤꯁꯦ ꯆꯤꯇ꯭ꯔꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯁꯅꯥ ꯄꯨꯂꯩ ꯏꯔꯣꯝꯕ ꯆꯥꯏꯀꯣ ꯅꯪꯗꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯃꯆꯥꯗꯤ ꯆꯥꯔꯕ ꯃꯆꯥꯁꯨ ꯆꯥꯔꯕꯣ ꯇꯞꯅ ꯉꯥꯡꯉꯨ ꯆꯤꯇ꯭ꯔꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯧꯒꯠꯂꯣ ꯀꯩꯅꯣ ꯑꯣꯖꯥꯒꯤ ꯅꯦꯠꯋꯥꯔꯛꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯣ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯁꯅꯥ ꯉꯁꯥꯏꯗꯩ ꯇ꯭ꯔꯥꯏ ꯇꯧꯕ ꯍꯧꯖꯤꯛ ꯌꯥꯔꯛꯏꯅꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯆꯤꯇ꯭ꯔꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯕꯤꯔꯛꯎ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯆꯞꯄꯤ ꯍꯥꯏ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯅꯅꯤ ꯆꯤꯇ꯭ꯔꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯈꯨꯝꯕꯤꯔꯛꯎ ꯏꯅꯥꯎ ꯃꯌꯥꯝ ꯕꯦꯅꯨ ꯔꯤꯅꯥ ꯂꯥꯛꯇ꯭ꯔꯤ ꯁꯅꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯉꯁꯤ ꯑꯩꯗꯤ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯑꯣꯖꯥ ꯃꯥꯟꯅꯩꯗꯅ ꯑꯩꯁꯨ ꯄꯨꯂꯩ ꯏꯔꯣꯝꯕꯅꯤ ꯆꯥꯔꯤꯁꯦ ꯑꯝꯂꯦꯠ ꯂꯩꯍꯧꯔꯤꯕꯣ ꯑꯩꯁꯨ ꯄꯨꯂꯩ ꯏꯔꯣꯝꯕꯅꯤ ꯁꯦ ꯂꯩꯕ꯭ꯔꯥ ꯍꯪꯉꯤ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯍꯥꯏ ꯍꯥꯎꯕꯅꯦ ꯍꯥꯎꯋꯦ ꯉꯥ ꯊꯣꯡꯕ ꯌꯥꯝ ꯆꯥꯎꯀꯣ ꯄꯦꯁꯥꯔ ꯍꯥꯏꯒꯠꯅꯕ ꯄꯩꯁꯥ ꯍꯥꯏꯒꯠꯅꯕ ꯉꯥ ꯌꯥꯝ ꯆꯥꯎ ꯑꯍꯥꯎꯕ ꯌꯥꯝ ꯆꯥ ꯐꯠꯇꯕꯅꯤꯀꯣ ꯍꯛꯆꯥꯡ ꯆꯥꯎꯊꯣꯛꯄꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯔ ꯆꯝꯐꯨ ꯆꯨꯝꯊꯣꯡ ꯆꯥꯕ ꯇꯝꯃꯨ ꯇꯣꯅꯨ
Tunggu. Min cerita main dong. Ipa. Tunggu aja. Bên thâu này nó lạc tí. Tono, không có tầm ní nè. Bên thâu này nó lạc tí. Nè sẽ các gần ngoài tiền tôi này sẽ làm được qua số xuống giường biểu ngáo sao phốt tộc biểu. Nó tiết ra cùng. Hút tầm như nè. Không có lâu. Apa? Hút tầm phẩm lì. Đúng sao gì? Bê. Ipa. Kamu. Ini gitu. Apa aku Chị KFC. Trả đi. Chị gì cái nhang cha kia. Kari maten hauge chị gì. 섬 자르자 들아. 공비니까 너도 까이 방누나. Chicken curry wow rồi. Wow, Prabhu lại Hare Krishna, Prabhu Hare Krishna. Hare Krishna. Prabhu Manipuri भजन छे नरोत्तम दास ठाकुर की भजन तार हरे कृष्ण प्रभु ngasi करी प्रसादी फंगे प्रभु लाइक तो पियो प्रभु वृंदावन में नोंग ताब्रो ngasi ngasi di roti sabji हरे कृष्ण प्रभु ऐसे हम पमजे रोटी सब्जी सीधे ऐसे हम पामे खोगे चना तंखाई चना दाल थोंबा दुइदी खोगे पनीर ग्रीन मटर का थोंबा रोटी तन का कोला चाव जम हावे प्रभु
ꯁꯤ ꯏꯔꯣꯝꯕ ꯆꯥꯏ ꯌꯥꯝꯅ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯗꯤ ꯌꯨꯝ ꯄꯥꯜꯂꯕ꯭ꯔꯣ ꯆꯠꯅꯈ꯭ꯔꯕꯣ ꯑꯩꯈꯣꯏ ꯆꯤꯇ꯭ꯔꯥ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯂꯩꯔꯕ꯭ꯔꯥ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯨꯝꯃꯕꯗꯤ ꯒꯨꯗ ꯅꯥꯏꯠ ꯄꯤꯕꯤꯔꯝꯃꯨꯀꯣ ꯑꯩ ꯍꯧꯖꯤꯛ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯑꯣꯏꯔꯦ ꯄ꯭ꯔꯚꯨ ꯈꯪꯗꯅ ꯍꯪꯕꯅꯤ ꯑꯩꯈꯣꯏ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯑꯣꯏꯕ ꯁꯩꯅꯥꯁ ꯙꯔꯃ ꯂꯧꯕ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯒꯤꯔꯁꯇ ꯆꯪꯗ꯭ꯔꯕꯗꯤ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯁꯦ ꯄ꯭ꯔꯚꯨꯗꯤ ꯊꯣꯛꯂꯛꯀꯗꯕ ꯂꯩꯕ꯭ꯔꯣ ꯌꯨꯝꯗꯒ ꯊꯣꯛꯂꯛꯀꯗꯕ ꯂꯩꯕ꯭ꯔꯥ ꯄ꯭ꯔꯚꯨꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯉꯥꯏꯍꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯀꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯦꯔꯤꯠ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒꯤ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯅꯤ ꯚꯛꯇꯤ ꯇꯧꯕ ꯃꯩꯇꯩ ꯅꯨꯄꯤ ꯂꯩꯇꯦ ꯄ꯭ꯔꯚꯨ ꯑꯗꯨꯕꯨ ꯄ꯭ꯔꯚꯨ ꯍꯥꯏꯅ ꯈꯪꯉꯝꯒꯅꯤ ꯄ꯭ꯔꯚꯨꯗꯤ ꯍꯧꯖꯤꯛ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯑꯣꯏꯔꯕꯅꯤꯅ ꯕꯦꯗ ꯁꯥꯁꯇ꯭ꯔ ꯂꯣꯏꯅ ꯈꯪꯕꯤꯔꯝꯅꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯚꯒꯋꯥꯟꯒꯤ ꯕꯤꯙꯤꯅ ꯇꯥꯏꯕꯪ ꯐꯥꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯚꯛꯇꯤ ꯏꯁꯣꯔ ꯍꯥꯏꯗꯤ ꯄ꯭ꯔꯦꯃ ꯚꯛꯇꯤ ꯀꯩꯅꯣꯁꯦ ꯂꯣꯏꯅ ꯌꯥꯎꯄ ꯅꯠꯇꯦꯀꯣ ꯇꯥꯏꯕꯪ ꯐꯥꯎꯔꯕ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯇꯨꯡꯗ ꯇꯝꯃꯒ ꯈꯣꯠꯂꯒ ꯆꯪꯉꯒ ꯀꯥꯟꯗ ꯄ꯭ꯔꯦꯝ ꯚꯛꯇꯤ ꯂꯥꯛꯀꯗꯧꯅꯤ
अदुना प्रभुगिसु येंगगा थीरगा खन्गे खल्लगा येंगगा लाब कांदा महागसु भक्ति ईश्वरगी लंबी ताकपीगदोमनी थीबीगदोमनी दो मासु दुम भक्ति लाकदोमनी ना हाइजनिंगी संसार सिदा प्रभु अमत मानदे को प्रभुदी भक्ति तौबा नुपी ओइबा तंबने मला जोग तौबा ओइबा ताई अदुनी प्रभु अइना हाइजरिसु प्रभुदा ngसागी मार्क्सी लायगा ताकपीबा तंबीबा शिक्षा दीक्षा अमा पीरगदी महासु सोइदना प्रभुगी चलिबा ब्रह्मचारी लंबी खोंथांग लंबीदो महासु सोइदना ओरकद्रायने खल्लेबा अदो लाइक तसु हाइदना काउ काउस हिरंबोगी मचनिपी कइना ममुंगदुबो हिंचाबिनी हिरंबिदो अदुबो वैष्णव पांडुगी भीमना माकी इबेमा ओरे मतुंगदा मासु भक्ति दे चंखी हिंचाबगी फतबा कोतपुंगदु थैदुए हारगा अफब लंबी चंगगा मासु अफब ओइखी अदुम हाइना कोई प्रभुगिसु महाकु लाब कांदा दिखा सिखा लौबीरे हारगा ताकपी तंबेप मतमदा सोइदना मासु भाव तारकनी सोइदना मासु भक्ति दे लाकने ना हाइजनिंगी प्रभुदा को केंदल लेबा Kan aku yang dulu yang dulu. ये तो भी चलो आधे केंदल लेबे तो Udah sekarang mereka प्रभु आई थोलकपा हाइबा ngamde होय प्रभु लादी प्रभुगसु उननिंगी ngamjaba खरतंग ओरबसु प्रभुगा फामिनरगा सेवा तौनिंगी को वैष्णव हाइबसिदी वैष्णवने प्रभुदी हजी भगवान की प्रेम द लुपबा भगवान की कइनोद लेरबा मिसक अमनिना अदुना खंजु खलिमी प्रभु अमुतंगी श्रीराम वृंदावन नवदी गया से अमुतंगी परिक्रमा चचगेना खली अदुबु भगवान करी तमीबा मसिदी भगवान की लीलानी को इसनाव कना कना लेरिगे नातंग सपोर्ट तोबियो ताइबंग मियोय बाइसे प्रभु थोलदी प्रभुगी करतान मरीन ओरसु तमगे हरे कृष्णा प्रभु प्रभु न ताकपीरिबदो ननाई जाम लाय फबने दो ननाई जामना ताकपी तमीबा हैबा ओजारेंदी नचतेको अदु मयामगी थौगल चचबा खजिक हैजबा खितंग खंजबदो सुम प्रभुगा थौगल फंगनबदा कैसु कैबा लेते Oke dia. Dengan itu ada dah. दो प्रभुदी चहीसु नौरी भगवान तब मियोय बजे सृष्टि करता सेमु जान थारकपनी सृष्टि सेमा सेमम थोपराइन खली Indra. भगवान जादबा खोतबा कनते तब मियोय बना लोय सेमनी भगवान गिदी Apa kinder deke? इजरा Silang silang secara. प्रभुगी पोपा अहलमन लेरिब्रा प्रभुगी Yang Macam. mau banyak. Ya. प्रभुदी मतम पुमदा सुलनाम हरे कृष्णा सिना अथोय बनी प्रभुगी हरे कृष्ण सित सोनजबा कली युक्तदी कृष्ण नाम कोई बनी हाइनै को प्रभु अदुबु मतम मौम सिदा अखोयना कृष्ण नाम से अमुतंग सोलो हाइबनी को भगवान थमोय तिंगना दो हजिति प्रभु काना सोलिगे
प्रभुगी भगवान नामना तुंगोइनरगा कनोना सागे हंग मांग लो चप्पा मतनी तायम पाना सिदा प्रभु श्रीराम दायदतनी को प्रभु हरे कृष्ण सोली सिंसे चुमी प्रभु आईदी राधा कृष्ण गौरनितायदा पुलप लुपे असिदी प्रभु अहेमनी संसार जगत संसार सिदा थीरुबदा हल्लुबदा हुमबदा ख्वाइदगी फजबा नुंगाइबा पखन नुंगाइबा आत्मा शांति पीबा देहबु अहिंबा पीबा ख्वाइदगी अथुबदी राधा कृष्ण गौरनिताय नतना अहिंबा कयम लेते अदुना कलीददी कृष्ण की नाम अथोब लन्नी है करीम अहम लेते कली है जुगसीदी अदुना संसार सिदा भगवान सृष्टि सेमी सैत त्रेता द्वापोर कली है सैत युक्तदी इबुंगोन नरसिंह रूप लौरगा हरिने कौशिकपु लांबीरी त्रेतादा राम लक्ष्मण पोपीरे रावणबु उद्धार तौबीरी द्वापोदमु इबुंगोन अवतार तौबीरे अदुगमु इबुंगोन कृष्ण बलरामन पोपीरगा कंसबु लांबीरे कली युक्तदी गौरनिताय अनिना इबुंगोना अवतार तौर जोगाई मधाई लांबीरी अदुना प्रभुना जगत संसार सिदा कली है जुगसीदी कृष्ण नाम दे अथोब करीसु लेत्रे प्रभु अदुना अखोइनबु कृष्ण भगवान गौरनितायदबु आत्मास्पवन तौन चंजरबा भगवान सोना कृपा पिए माय पात्रे इपन इमान होय याम होय लेरे कायदे पंडुदुसु यामदुसु इपानी को इमानसु इमानी हाना खनबा ताये प्रभु तायंग पानासे मियोइबासे नुंगाइबा कयामा अवाबा कयामा कनामना नोक्तन लई कनामना कप्पी अदुना भगवान पामजेबसु मनाई भक्त सिंतनी भगवान पामजेसिसु प्रभु अदुना भगवान कृष्ण हाय आईदी करीम पामदे कनाउ भक्त अमना कनाउमा इनाय वैष्णव अमना कईउ कनिया लेत्रबदा तुलसी पत्रम कपदो भगवान कृष्ण लौरी हायदना इबुंगोना ताकपी अदुना प्रभुदी लाइबक फबनी वृंदावन का हारिबा धाम नवदीप गया गंगा जमुना जगन्नाथ क्षेत्र पुरी का हारिबसी मिपुम पुनमुना लेइबा चटपा ngamba नते जम नुंगाई प्रभु की जम नुंगाई अदुना वृंदावनदा लेजबाई सिदी हो अदुगा अहेंबा करिसु लेत्रे अदुना कनागुमना वृंदावन जौरगा वृंदावन खुयाई फुलदबा लवाई हापनै को अदुना वृंदावन गया गंगा लेरिबा प्रभुदी भैगा फबा हाइतारे कोई प्रभुना वृंदावनदा नुंगामी मुताबदा वृंदावन लेबगाजे प्रभुगी अमु हाइंगा लेते अदुगी मतिक अफबा ओइबा वैष्णव ओइबासे प्रभुना अथोइबा ओरे अखोइसु खन्ना खन्ना चटपा ngam-ponte प्रभु वृंदावन काइसे अमोंदे नवदीप काय नखरपोनियाबा ngasi चलगा हयेंगता थुंगपोनी संधादा अदुबु चटपा ngamde करिगनादा मिपुम पुरम लेते ngam-pontieba अदुना सुदामा वैष्णवना नखरपोनी मधुपुरदेना द्वारिका गाइसे थापख्रबा लमदमनियाबा अदुबु वैष्णव हाइबा कृष्ण भक्त परायणबा कृष्ण भक्ति दा रुपचबा कृष्ण की परम वैष्णवती अनकपा लापा लेते प्रभु को अदुना सुदामाना द्वारिका चलगा द्वारिका इबुंग कृष्ण दर्शन फंगी हाय थापख्रबा मफमनेबा अदुबु भक्त असेंबसिदी प्रभु अवाबा अनाबा लेते भक्त अमु ओइबदी को मा प्रेम भक्ति लेरनी भक्ति ज्ञान लेरनी
मदगदी माइथोंदा ममोन मोप लेरनी असाउब लाइररोय कोरल हलोबा से पुरो थाव बंथोक ताई अदना जामन नुंगाई कोई प्रभुना बिंदाबोंदा इबुंग ओइबे मनिगे थवल फंगले बसे प्रभु हनिंगाई तना प्रभु बु आइना थागतचरी हरे कृष्ण प्रभु क्यों थोरो इसना होते कनाम लेत्रबो आइगा प्रभुगा वाई सानरी से मयामसु ताबियो मयामसु प्रभु ओइगनी अना प्रभुगी दा नुंगाइबने जामना होय अदबो खल्ली प्रभु लेरमनिना आइना हयेंग करिगुंबा भगवान गौरांग महाप्रभुना चिंजनबे तारगदी आई प्रभुगा सोदना फाउनजगे अदो प्रभुगी कॉन्टैक्ट नंबर सु हाइबियो आइना अपामसु प्रभुदा सुम हाइजरके अदो लादी प्रभुगा कोइगदौनी वृंदावन से खरदी खर्चा कल्ली हाई लेइबा चाबा लेइबा चाबा थपसे जामन कल्ली हाइरिए अदो अखोदी चचरुदबनिना खंग्रे अदुना प्रभु इसैदे हारिदनको इसैदे सैथारी राधा कुंद श्याम कुंद गिरि गवधोन जौरग रसमधुर मायाद जो राधे सुजगे कायना हाइरेबा अदुन इसेदा हाइदुनी वृंदावनदा भितरनी कुंजबोंदा अनि जुगोल ओरगा हाइरे हाइसे अखोइना दर्शन फंगजगे हाइदना अखोइदी प्रभु सुम नान सोमसे संगीतो मयाइसे वृंदावननी आई वृंदावन चप फंगे हाइबगी वाखनसे पुसंजरगा असुम वाखन नुंगाइ लेजबा हाइ तारे प्रभु को अदुना कलीददी कृष्ण नाम दे थोइबा करिसु लेते इसिनाव मयाम कना लेगे आइगा प्रभुगा वाइ सुनरी बसे सुम ताबिउ को असुम अकोई कछु खंग हैजबनते अदुबु ईश्वरगी मरमदा ईश्वरगी मतांग नंगांगनबा थंगनबा तामिनबा हाइबसिसु मसिसु जाम नुंगाइबा थमोय नुंगाइबा वाखन नुंगाइबा को निकुपसिगा अतोप वाखन कैम खलरोय ईश्वरगी नाम खलिंगे मतमददी नुंगाइबा बाउलदा लेबनी प्रभुना नाम सोमदा अवाबा लेते कोई प्रभुदी पुंग कया तुम्मी नुमिदांग से कना कना लेगे सिनाव मयाम आइगा प्रभुगा वारी सानबसे सुम ताबियो अदुना जगत संसार से प्रभु भगवान थाई से कर्म तौचन थावनी प्रभु अदो तबंग मियोबे खोना लुपना हिंजनमना सुम हिंजलपा रसी कना कचरी चोना जीबगी थावाय ओइरिब इवोगी चोरना रसिकना रसिक नागुर कली अयुक
का अमृतदि हरि नामनी मनी कलिजुगतदि हरि नामना अमृत राइसे प्रभु मसीदी जामना चुम्मा वफमने प्रभु रसिकना रसिकनागो कचरी चोरोन जीव थवा ओय रिब जीव थवा ओय रिब 이웅옥이 쪼론 रसी कनागो सुमी प्रभु है प्रभु अखोदी नाम सोनजरूब कौबनी नाम से हम पामजबा कनागुमनदि नोकनबा तौजे साइसे कायना को अदुना अखोदी अंगांग ओइदसु नाम से पामी वाह हरे कृष्णा इते मलाई भालो भालो इनौपा हरे कृष्णा इते मचाइसिंग जाबिर ब्रो ते मसुम अखोई प्रभुगा अखोगी वृंदावन सोल माई ममिंग दी कृष्णदास कौरे इते मा अखोई प्रभु से कसा लखीपुर गिनी मा वृंदावनदा लेरे को मा वृंदावन सुम लेरे वृंदावन कृष्ण भक्त होने लेरे इते मा प्रभु दी भक्ति शास्त्री जामना खंगजेदा ए प्रभु अखोइसु खंगजेदेदा 5 लाख आइसु जाम पामे ईश्वर की मिंगमेन सोनबा वाव इतेमा ननागो माने चारे नौ पादी चारे इतेमा प्रभु आइसु माला चलु जाइना जाय प्रभु लई अदो प्रभु ने वृंदावन लेरमिना अमतंगदी थोनबिरो आई सुम खुलंगा तौजगे अदो अखोइना खितंग करी हाइतारे प्रभुगा अखोगदी खितंग खेनरे अखोइना गिरस्ती आश्रमदा लेबनिना मतम खितंगदी लौथगी गाना नुम लेजबनी प्रभु आइगी थवाई मंगामक्षी खांजो 시조로나 끝자리 रसिकनागो इतेना ओ इना ओपा वृंदावन लेरमिना अखोइना चटपदसु नुंगाइरनी होय इतेमा नुंगाइरनी नोमगी मला मरितंग ओइसु जाये हरे कृष्णा प्रभु कृपानी प्रभु तापी बसे प्रभु तापी बसी जाम नुंगाय अदो प्रभु अखोइदी खैमिंग खंगेदे मला चटपस करी हाने चटपनो अरेदी करी हाने सोंगदोमनो अखोइदी नाम सोंजगजो अखोइ प्रणाली कासु लौजद्री गुरु नाइजद्री को राधे राधे हाइते हरे कृष्णा आइगी थवाई मंगामक्षी इंगुनाई थवाई मंगामक्षी खाओ लेतना 시조롬네 끝들이 रसिकनागो राधे राधे गौरवनिताय हरिबोल माताजी हरे कृष्ण हरिबोल इरा बिहार ओइबियो ये प्राणनाथ जगो शाव तमियो नानाय ऐशु जाओ ये
रसिकनागु ते मनानाउदी पामजबनी असुम हईबो हईतबो सकपनिको हरे कृष्णा कृष्ण कृष्ण हरे हरे याम नुंगाई अखोई ते मना ईश्वर की नाम थवा जावी बसे बिहार ओ बियो यो प्राणनाथ यो जगोई शाव तंबियो नारायण यावजेगी रसिकनागु हये जामना काबो काबो नीतेमा मैम ओजा गुरुसिंगी थगोल सुम चचबा यंगो पंचभुना सावद्री लैजा होए इवोंगो लैजा होए इवोंगो यंगो नाराय थावाई मंगातरी प्रेम लीला जाहलवियू रसिकनागु हरे राम 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 हरे 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 कृष्ण इते मतम पुमद राधे कृष्ण नाम ना थोई बनी ते मा कोई प्रभु ना जय श्री कृष्ण चैतन्य प्रभु नित्यानंदो श्री अद्वैता गदाधर शिवासदि गौर भक्त वृंदे असी हारेगा हरि नाम हौरो हरे कृष्ण निभेतनी कुंजरा अनीर जुगुल ओइबियो चामोर खुत पायर दून श्री अंगद इंहंज रसिकनागु कृष्ण चैतन्य प्रभु नित्यानंद श्री अद्वैत गदाधर शिवासदि गौर भक्त वृंदे हरि बोल हरे कृष्णा कृष्ण कृष्ण हरे 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 राम 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 हरे हरे मला जब तौबदी तौबद सी मंत्र से हारेगा हौगदबा ओहो हरे कृष्ण प्रभु ऐना हन्ना हन्ना खुरमजरी प्रभु थागतचरी हरिंगा लेतना प्रभु जय कृष्ण मतमने बेरा भगवान करुणिताय प्रभु चांदी ओरसनु ब्रज वृंदावन मतमने बेदा इबुंग ओइबीमगी नाम सोलगा प्रभुना आत्मा शांति फंगबोयो प्रभुना हाय जय श्री कृष्ण चैतन्य प्रभु नित्यानंद श्री अद्वैत गदाधर श्रीवासदि गौर भक्त वृंदे असी हायरगा हरिनाम हरो ओके मसे प्रभु असिगी नाम से मरु खुदिंगी हायगदौरा जय श्री कृष्ण चैतन्य प्रभु नित्यानंद अद्वैत गदाधर शिवास गौर भक्त वृंद असमान गुली खुदिंगी चकदौरा प्रभु प्रभु की ममन जामलबा अमा फंगजरे मला जब तौबदा सी मंत्र है ओ प्रभु इते मसु लौसन बियो प्रभु न ताई बसे जामना कानबा जाना ममन लेबा कैनोनी नामनी इते मको प्रभुबु हाइनिंगानि देन थागतचरी ममन जामलबा वाफम ईश्वर के नाम
प्रचार तौबददी प्रभु असिगे हेन मगे मिते मसिदी जाना फै इबुंग नाम सिदी अखोइना आई स्क्रीन शॉट लोना थमे हरे कृष्णा इतेमा हरे कृष्णा ननाव इते थागचरी को चैतन्य चैतन्य हो नित्यानंद नित्यानंद श्री अद्वैत अद्वैत गदाधर शिवासिदि गौरव भक्त गौरव भक्त बिंदी हरे कृष्णा प्रभु प्रभु हाइनिंगा लेते थागचरी को ओ मरु खुदिंगी हरि नाम ने ओ हरि नाम से प्रभु को हरे कृष्ण सिनेमा प्रभु को ओके हाइना होगदबा ओके ओके मरु खुदिंगी हरे कृष्ण नाम ने आई स्क्रीनशॉट तौरे ओके तुम्बी नमयपमना केबा युपा से खोंजे नुसी हरे कृष्णा इतेमा हरे कृष्णा लाइक तौबियु इतेमे कमेंट आई पाब खितंग सोनखरे अखोइगी प्रभुगा वारी का सानाजबदा इतेमेबु हाइनिंगा इतेमा तुम्बिबु हाइनिंगा थागचरी लाइक तौबियु इतेमा करी मथेन चागे इतेमा सिना केबा मला चटपा हौरमदाई सिगी मंत्र से सोलगा हौदुइबा अदुगा मला मरु खुदिंगी हरि नाम सोनबीबा नत्रो प्रभु चुम्मे चुम्मे अदुमाना हाइरी इतेमा हम बेदना मंत्र निको जो मला चतिंगेदा मदना जय श्री कृष्ण चैतन्य प्रभु नित्यानंद श्री अद्वैत गदाधर शिवासी गौरव भक्त वृंदे सि हाइरगा मला हौदमा माने माताजी हरे कृष्ण हरि नाम हाइदी सुलो नाम से नत्रो प्रभु चुम्मी तेमा आगे तेमदी जामना ईश्वरगी भक्ति लेरमनी तेमा थागचरी थागचरी होई तेमा तुम्बी कई हिंजांग चागे करी लमगिनो आई खंगगसु कावखो माले रो कईगुमा खंगमदा तागदे हाइबियो इतेमा कई हिंजांग चाय तेमा कईगिनो प्रभु यूट्यूब तसु फंगबने हाउ टू माला जब हाइना ओ हाउ टू माला जब हाइना आई चस्पा लामुबा यूट्यूब ये यूट्यूब सर्च तो फंगबा जब है ना शास्त्र ओके क्या बा
Bosrejur hai. Ipa chidi irumbaga kaya kayano kangauga chai ai Manipurdani Hare Krishna itema tombibu nanau Mongolna haringaitana thagatse khuramjari thenga matamsida Manipur Imalipakhtagi nanaugi channel changbirapai damakta itemabu ikongna khuramjari itemabu matam lebida gobindana thakjambi oresano nanausu iromba chajei ado nanaugi channel se kai haitare like taubiyu subscribe taubiyu support taubiyu haijaningi ado parbu se numidang chara tamlabo haina itemna hangai hoi itema sai parbuna haikre ma puri sab tan ruti ga sabji puri tan ga charena parbu lai ningbadi forenjarna here forenana hole mani dumi adu chumi parbu forenana hele modi Hare Krishna Krishna hale halana fan so e modi harmonium ga paina Prabhuna Mahaprasad phangye janungai Hare Krishna Prabhu Prabhuna gi channel changbiraktana maman jamlaba akhoda nam parcha tobibase Prabhu janungai jai masi mathau tai Prabhu myamda parcha tobase o Prabhu hai ado khoi Prabhu gi Facebook ta Krishnadasa an leibani jamnungai Prabhu ideas kumba ai adum yupa thengnajai yaujai thagatchari Hare Krishna itema thagatchari itema jamnungai jai nanaugi channel sigi thoidokna nungai tamnida nungai phaudamni maramdi mi dumaina nungai ba khoi mukbang gumba wari nungai ba madudi yaujadare ko nanauna akhoigi paijeri channel sina akhoigi ningthau hataktagi chanarakpa gaura sampradaya akhoigi sanatangi Hari Sankirtan Bhagavatina Maharaj na hudupinamba Raslila Papala askumba nat Sankirtan asi nongono moisum mamsalakpa ko tombi di chak charabro hange Ramananda takranbamna Hare Krishna like to biu Prabhugi Radha Kunda Sang Kunda Bhajan do jana phajai Hare Krishna thagat pire Prabhuna Hare Krishna idi pangja bote ko Prabhu sum sonja bane khuramjari oja Hare Krishna khuramjari karinyang chabi rage like to biu Hare Krishna Ramananda bu taramna ukchari thagatchari hare ite mana jamungsi aduna akhoigi kai chakare akhoi ite mado ite matumbi ko aina hagoloriba akhoigi maitei naharon angangsingchina nongmoi thawai jawsalaktaba akhoigi nat sankirtan nasi ko ite madi Manipur lamdamgini hena khangbiramgani nat sankirtan haibasina akhoigi maitei akhoibu sak khangbani walna chumi ko masi mi gi khangde aigi wonati handa aduna walna UNESCO na selection tawraba aduma Manipur gi nat sankirtan Raslila Jagoi khamba thoibi maitegi pena maitegi pung maitegi kartal maitegi jagoi khuthek masida walna masak khangaba to parorba maitegi culture ni nat sankirtan phajaba phijeta chagjeta satamda maithongda chandon tawa thilaba phajarabasi mijati na khobu ikai khumnariba akhogi nat sankirtan ni asibu khara mayai samjalapasina aina hagolei pasingje khanghona bai sum aina channel da miyamda share tawjabani thudongna haina singnadi tawjabana chadi Hare Krishna Ramananda bu taramna ukchari thagachari sisnare
ꯑꯩ ꯆꯥꯖꯔꯦ ꯏꯇꯥꯗꯤ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯩꯗꯤ ꯆꯥꯖꯗ꯭ꯔꯤꯅꯦ ꯏꯇꯥ ꯇꯣꯝꯕꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯐꯖꯈ꯭ꯔꯕ ꯈꯨꯅꯨꯡ ꯏꯁꯩ ꯃꯔꯤꯛ ꯈꯨꯂꯪ ꯏꯁꯩ ꯈꯣꯡꯖꯣꯝ ꯄꯔꯕ ꯅꯠ ꯁꯪꯀ꯭ꯔꯤꯇꯣꯟ ꯃꯨꯠꯈ꯭ꯔꯦ ꯀꯦꯟꯗꯜ ꯑꯃꯇꯪ ꯇꯧꯕ ꯃꯌꯥꯝ ꯑꯩꯒꯤꯗꯤ ꯏꯟꯚꯔꯇꯔ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯦ ꯂꯥꯏꯠ ꯑꯗꯨꯝ ꯊꯥꯜꯂꯛꯑꯣ ꯀꯦꯟꯗꯜ ꯑꯃꯇꯪ ꯇꯧꯔꯗꯤ ꯐꯕ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯇꯣꯝꯕꯤꯕꯨꯁꯨ ꯏꯆꯦ ꯑꯝꯕꯤꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯁꯤꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯏꯁꯩ ꯖꯒꯣꯏ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯕ ꯂꯩꯔꯤ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯅꯠ ꯁꯪꯀꯤꯔꯇꯟꯅꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃꯅꯤ ꯏꯁꯥꯒꯤ ꯏꯅꯥꯠꯄꯨ ꯉꯥꯛꯄ ꯑꯃ ꯆꯪꯉꯤ ꯀꯣ ꯑꯩꯈꯣꯏꯅ ꯉꯥꯛꯇ꯭ꯔꯒꯗꯤ ꯀꯅꯥ ꯉꯥꯛꯀꯅꯤ ꯑꯗꯨꯅ ꯑꯩꯅ ꯈꯔ ꯁꯨꯝ ꯃꯤꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕꯅꯤꯀꯣ ꯏꯇꯩꯃ ꯍꯧꯒꯠꯂꯤꯕ ꯅꯍꯥꯔꯣꯟꯁꯤꯡ ꯈꯪꯅꯕ ꯈꯣꯠꯅꯕ ꯍꯥꯏꯅ ꯀꯔꯤ ꯌꯦꯟꯁꯥꯡ ꯍꯥꯏꯕ ꯑꯣ ꯄꯨꯂꯩ ꯏꯔꯣꯜꯂꯦ ꯍꯨꯅꯣ ꯂꯥꯏꯛ ꯇꯧꯔꯣ ꯅꯪ ꯆꯥꯛ ꯆꯥꯔꯕꯃꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯑꯁꯤ ꯃꯥꯡꯂꯛꯀꯗꯧꯔꯦ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤ ꯅꯣꯏ ꯄꯨꯝꯅꯃꯛ ꯃꯤꯄꯨꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯒꯗꯧ ꯅꯠꯇꯦ ꯂꯣꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩ ꯄꯣꯟꯇꯦ ꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯠ ꯁꯪꯀꯤꯔꯇꯟ ꯏꯁꯩ ꯁꯛꯄꯁꯤꯗꯤ ꯌꯥꯝꯅ ꯃꯃꯜ ꯂꯩꯔꯦ ꯌꯥꯔꯤꯉꯩꯗꯤ ꯆꯥꯒꯦ ꯑꯣꯀꯦ ꯀꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯅꯥꯎꯔꯦꯝ ꯀꯩꯕ ꯑꯁꯤꯁ ꯅꯥꯎꯔꯦꯝ ꯏꯇꯥ ꯀꯔꯤ ꯂꯝꯗꯩꯅꯣ ꯍꯥꯏ ꯀꯁꯥꯔꯒꯤꯅꯤ ꯏꯇꯥ ꯇꯣꯝꯕꯤ ꯍꯥꯏ ꯃꯩꯇꯩꯒꯤ ꯐꯖꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯀꯥꯏꯁꯦ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯃꯅꯨꯡꯗ ꯋꯥ ꯂꯩ ꯍꯥꯞꯄꯅꯤꯀꯣ ꯑꯩꯈꯣꯏ ꯏꯁꯩꯗꯒ ꯍꯥꯏꯗꯅ ꯍꯩꯔꯥꯡ ꯈꯣꯏꯅꯤꯗ ꯆꯥꯟꯅꯕ ꯍꯩꯅꯤꯗꯤꯒ ꯍꯥꯏꯁꯦ ꯐꯖꯈ꯭ꯔꯕ ꯏꯁꯩꯅꯤ ꯃꯩꯇꯩꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯏ ꯍꯔꯥꯎꯕ ꯈꯣꯡꯖꯣꯝ ꯄꯔꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯠꯅꯕ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛꯅꯤ ꯑꯁꯤꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯋꯥꯊꯔꯛꯏ ꯀꯁꯥꯔꯒꯤꯅꯤ ꯏꯇꯥ ꯇꯣꯝꯕꯤ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯇꯣꯝꯕꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯅꯣꯡꯃ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯆꯦꯅꯦꯜꯗ ꯃꯩꯇꯩ ꯃꯆꯥꯕꯨ ꯑꯣꯏꯔꯕꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯁꯤꯃꯇꯪ ꯑꯩ ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯃꯦꯗꯤꯌꯥꯗ ꯁꯛꯇꯝ ꯑꯃ ꯂꯥꯡꯍꯟꯕ ꯍꯥꯏꯕꯁꯤ ꯁꯤꯌꯥꯔ ꯇꯧꯕꯤꯔꯛꯄ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯩꯅꯣ ꯑꯃꯅꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃꯅꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯌꯥꯝ ꯅꯦꯠ ꯌꯥꯔꯨꯗ꯭ꯔꯦꯀꯣ ꯑꯩꯒꯤ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯇꯣꯝꯕꯤꯒꯤ ꯅꯦꯠ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯅꯦꯠꯅꯤ ꯌꯥꯗ꯭ꯔꯤꯁꯦ ꯑꯁꯤꯁ ꯅꯥꯎꯔꯦꯝ ꯀꯁꯥꯔ ꯀꯗꯥꯏꯒꯤꯅꯣ ꯇꯥꯛꯄꯤꯔꯛꯑꯣ ꯑꯁꯤꯅ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯈꯨꯠꯂꯩꯅꯣ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯇꯣꯝꯕꯤꯇ ꯉꯥꯏꯔꯦ ꯄꯨꯡꯕꯨꯗꯤ 11:35 ꯇꯥꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯁꯨ ꯀꯨꯏꯔꯣꯏ ꯕꯥꯏ ꯑꯣꯏꯔꯅꯤ ꯐꯦꯟ ꯃꯨꯊꯠꯂꯨ ꯌꯥꯗ꯭ꯔꯣ ꯏꯪꯕꯁꯤꯗ ꯐꯦꯟ ꯊꯥꯏꯗꯨꯕꯣ ꯑꯩ ꯀꯩꯁꯤ ꯁꯥꯏꯗꯤ ꯐꯩ
Manung naman nila. Yak manung nila. Masasalay yun ko. Ano pa? Kanang nalagay sila ma'am. Jangan dulu. Itu kata ibu kan. Situ kan ada ini. Sila ma'am loy tumnarabro. Good night pibiramo thopa taragadi. Mayam kanang lagi. Mayam loy tumnarabo. अखोई प्रभु लेब्रा प्रभु हरे कृष्णा पोथा बिरा वारमणि प्रभु प्रभु मोइसु राधा कुंड साम कुंडदा लाओ मैतेगी मफम ने होय प्रभु नायक ते सोय लाके प्रभु अमतंदि खल्ले मेदुबो भगवान कई तम येंग बादुनि प्रभु को
प्रभु पुनमक्से हरि लीलानी चुम्मी प्रभु जगत लई पुनमक्से इमुंग माय लीला मतनी मांग सिमी मतनी पुथोपसु मांगनी पुसंबसु मांगनी संसार पलोय तौगेसु माय मकुतनी लोहैलसु माय मकुतनी मजे प्रभु की लीला मतनी प्रभु मसे अखोइनगा सेम ngam-ponte te kana lege sino ya wow Sanjay Sharma hita lae Hare Krishna Sharma kari mathen hauge ngasi miyam support tobiu ko Sharma like tobiu thagachari aisu loisalage khanba topuna hale wow Hare Krishna hai Pritam na Hare Krishna Pritam like tobiu ko Sanjay Sharma trani like tobiu Pritam na oja how kare hage nungari bro kare hinjang chage like toro Samadi kari mathen hauge mera me soramni Prabhu hoidi Hari Haraya Namo Krishna bhajan do sakpra hoi sum sai Prabhu jan niramis ni hai hoi niramis na khwai hawida matam sigi matung ina sum niramis sum hawi Pritam like to biro Sanjay Sharma ji like to biro changabani like macham to biro tak tak launa chak chap ta ngai bra hai sibo niramis niramis no thongaba wedi papar ma tawrba jarga khoge salad kha jahonba thabi gumba gajar gumba khara tawrba as dudi hawre na kaino niramis chapsna hakchang sengba heli hakchang phabe heli chumthong kangsoi chambhot chabasi hakchang da jamna kanai akoge thau thum nga chabasa hakchang da nungaite keba ojang asai dagi nungai ba wari tari ni ojagi komenda aduga comment electrim ni ko aduga like to bonti ba ta le me ba aduni aigi channel di kayane atopa em jaudra chuma wari utai kha sanaba ko afami sim changi
ꯅꯪꯒꯤ ꯀꯣꯃꯦꯟꯁꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯕꯤꯟꯗꯥꯕꯣꯟ ꯁꯣꯜꯁꯦ ꯃꯥ ꯀꯁꯥꯔ ꯂꯈꯤꯄꯨꯒꯤꯅꯤ, ꯃꯥ ꯅꯍꯥꯅꯤ, ꯃꯥ ꯕ꯭ꯔꯍꯃꯆꯥꯔꯤ ꯑꯣꯏꯔꯦ, ꯍꯧꯖꯤꯛ ꯕ꯭ꯔꯤꯟꯗꯥꯕꯣꯟꯗ ꯂꯩ ꯂꯥꯏ ꯅꯤꯡꯅꯀꯣ ꯁꯃꯥꯖꯀꯤ ꯊꯧꯒꯜ ꯇꯧꯔ ꯂꯩꯔꯤ꯫ ꯑꯩ ꯋꯥꯔꯤ ꯅꯨꯡꯉꯥꯏꯌꯦ, ꯇꯥꯕ ꯅꯨꯡꯉꯥꯏ, ꯑꯩ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥꯅꯦ? ꯑꯩꯒꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯃꯤꯅ ꯑꯩꯕꯨ ꯑꯍꯟꯅꯤ ꯑꯍꯟꯅꯤ ꯍꯦꯛꯇ ꯍꯥꯏ, ꯏꯁꯩ ꯁꯛꯄꯅꯤꯅ ꯑꯍꯟꯅꯤ, ꯑꯍꯟ ꯑꯣꯏꯅꯤꯡꯉꯥꯏ ꯄꯣꯠꯅꯤ, ꯏꯁꯩ ꯁꯛꯇꯅ ꯑꯍꯜ ꯑꯣꯏꯔꯦ ꯑꯍꯟ ꯑꯣꯏꯔꯦ ꯍꯥꯏꯅ, ꯑꯗꯨꯅ ꯑꯩ ꯋꯥꯔꯤꯁꯨ ꯑꯍꯟꯒꯤ ꯋꯥꯔꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ꯫ ꯊꯦꯡꯀ꯭ꯌꯨ, ꯊꯥꯒꯠꯆꯔꯤ꯫ ꯑꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯍꯤꯡꯉꯤ ꯃꯈꯩꯗꯤ ꯑꯩꯒꯤ ꯄꯥꯝꯖꯕ, ꯑꯩꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯀꯜꯆꯔ ꯑꯁꯤ ꯉꯥꯛꯅ ꯆꯠꯄ ꯃꯊꯧ ꯇꯥꯏꯌꯦ꯫ ꯍꯌꯦꯡꯗꯤ ꯄ꯭ꯔꯚꯨ ꯑꯄ꯭ꯔꯥ ꯑꯦꯀꯥꯗꯁꯤꯅꯤ, ꯑꯧ ꯃꯥꯅꯤ ꯄ꯭ꯔꯚꯨ, ꯍꯌꯦꯡꯗꯤ ꯑꯦꯀꯥꯗꯁꯤꯅꯤ ꯄ꯭ꯔꯚꯨ꯫ ꯄ꯭ꯔꯚꯨꯗꯤ ꯕ꯭ꯔꯇ ꯂꯩꯕ꯭ꯔꯥ ꯍꯌꯦꯡꯁꯦ? ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯆꯪꯖꯕ, ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯃꯇꯤꯛ ꯆꯥꯅ ꯇꯧꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯂꯥꯏꯗ ꯀꯠꯄ ꯈꯔ ꯇꯟꯕꯅꯦꯕꯀꯣ꯫ ꯃꯁꯤ ꯇꯥꯕ ꯃꯤꯅ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦꯕ꯫ ꯕꯖꯥꯔ ꯆꯠꯂꯀꯣ ꯂꯤꯁꯥ ꯉꯥꯁꯤꯡ ꯑꯍꯥꯎ ꯑꯍꯥꯎꯕ ꯉꯥ ꯌꯣꯜꯂꯤꯁꯤꯡꯁꯦ ꯀꯤꯂꯣꯗ ꯀꯌꯥꯅꯣ ꯍꯪꯕ ꯃꯇꯝꯗ ꯑꯦꯀꯥꯗꯁꯤ ꯈꯨꯗꯤꯡꯒꯤ ꯐꯦꯁꯇꯤꯡꯅꯤ, ꯋꯥꯎ ꯊꯥꯒꯠꯆꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯚꯨꯕꯨ꯫ ꯑꯩꯈꯣꯏꯗꯤ ꯉꯝꯖꯗ꯭ꯔꯤꯀꯣ, ꯅꯥꯝ ꯁꯣꯟ ꯆꯠꯆꯕꯅꯤꯅ, ꯏꯁꯥꯅ ꯈꯔ ꯁꯣꯟꯖꯕꯅꯤꯅ ꯃꯇꯝ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯦ ꯈꯟꯖꯩ ꯀꯣ꯫ ꯑꯗꯣ ꯑꯦꯀꯥꯗꯁꯤ ꯈꯨꯗꯤꯡꯒꯤ ꯕ꯭ꯔꯇ ꯍꯥꯏꯕꯁꯨ ꯂꯩꯇꯕ꯭ꯔꯥ, ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯕ꯭ꯔꯥꯅ ꯈꯟꯖꯩ ꯀꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯊꯥꯖꯒꯗꯕꯅꯤ꯫ ꯏꯁꯣꯔ ꯂꯩꯇ꯭ꯔꯕꯗꯤ ꯃꯤꯑꯣꯏꯕ ꯍꯤꯡꯕ ꯌꯥꯗꯦ꯫ ꯏꯁꯣꯔ ꯍꯥꯏꯕ ꯏꯁꯣꯔꯁꯦ ꯀꯗꯥꯏ ꯂꯩ ꯍꯥꯏꯗꯅ, ꯏꯁꯣꯔ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯩ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯏꯁꯣꯔ ꯂꯩꯀꯣ, ꯑꯁꯤꯃ ꯊꯥꯖꯕꯤꯌꯨ꯫ ꯏꯁꯣꯔꯗꯨꯅ ꯂꯝꯖꯤꯡꯉꯦꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ꯫ ꯑꯗꯨꯅ ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯊꯥꯖꯒꯗꯕꯅꯤ꯫ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯩꯅꯤ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯕ ꯆꯠꯂꯤꯕ꯫ ꯑꯦꯀꯥꯗꯁꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯕ, ꯋꯥꯎ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯛꯑꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ꯫ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ? ꯑꯗꯨꯅ ꯑꯦꯀꯥꯗꯁꯤ ꯍꯥꯏꯔꯤꯕ ꯑꯦꯀꯥꯗꯁꯤꯁꯦ ꯅꯨꯄꯤꯅꯤꯀꯣ, ꯑꯦꯀꯥꯗꯁꯤ ꯕꯩꯁꯅꯣꯄꯤꯅꯤ ꯑꯩꯅ ꯇꯥꯖꯕꯗ꯫ ꯑꯦꯀꯥꯗꯁꯤ ꯕꯩꯁꯅꯣꯄꯤꯁꯦ ꯃꯈꯨꯠ 1,000 ꯄꯥꯟꯕꯅꯦꯀꯣ꯫ ꯋꯥꯔꯤꯗꯤ ꯀꯥꯎꯔꯦ ꯑꯩꯁꯨ, ꯍꯥꯟꯅ ꯃꯍꯥꯚꯥꯔꯠ ꯋꯥꯔꯤꯗꯒ ꯇꯥꯔꯝꯃꯤ, ꯑꯗꯨꯝ ꯄꯥꯖꯍꯧꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯂꯤꯔꯝꯕꯗ꯫ ꯑꯗꯣ ꯀꯔꯤꯅꯣ ꯍꯤꯡꯆꯥꯕꯗꯣ, ꯃꯍꯥꯛꯅ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅ ꯕꯤꯁꯅꯨꯗ ꯕꯣꯔ ꯅꯤꯕꯅꯤ, ꯑꯩ ꯑꯣꯃꯣ ꯄꯤꯌꯨ, ꯑꯩꯅ ꯍꯦꯛ ꯊꯦꯡꯉꯨ ꯃꯤꯗꯣ ꯚꯁꯃ ꯑꯣꯏꯕ ꯁꯤꯕ, ꯃꯗꯨ ꯕꯣꯔ ꯄꯤꯌꯨ ꯍꯥꯏꯕꯗꯤ ꯀꯗꯥꯏ ꯀ꯭ꯔꯤꯁꯅꯅ ꯄꯤꯊꯣꯛꯎꯕꯗꯒꯤ ꯃꯥꯅ ꯍꯥꯏꯕꯗꯨꯗꯤ, ꯄ꯭ꯔꯚꯨ ꯑꯩ ꯍꯧꯖꯤꯛ ꯄ꯭ꯔꯚꯨꯅ ꯄꯤꯕ ꯕꯣꯔꯁꯦ ꯑꯩ ꯆꯥꯡ ꯌꯦꯡꯉꯒꯦ ꯍꯥꯏꯗꯅ ꯍꯤꯡꯆꯥꯕꯁꯦ ꯃꯃꯤꯡꯗꯤ ꯀꯥꯎꯔꯦ ꯑꯩꯁꯨꯀꯣ꯫ ꯃꯇꯝꯁꯤ ꯃꯥꯅ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅ ꯇꯥꯟꯅꯔꯛꯄꯅꯦꯕ ꯁꯣꯛꯀꯗꯒꯤ, ꯃꯥꯒꯤ ꯃꯟꯇ꯭ꯔꯗꯨ ꯆꯥꯡ ꯌꯦꯡꯉꯗꯤ ꯀꯟꯕ꯭ꯔꯥ ꯍꯥꯏꯅꯀꯣ꯫ ꯃꯇꯝꯁꯦ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯁꯦ ꯈꯥꯡꯉꯝꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯅꯦꯕ ꯀꯣ꯫ ꯀꯣꯏꯆꯦꯟ ꯆꯦꯟꯕꯁꯤꯗ ꯋꯥꯃꯟꯈ꯭ꯔꯕ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅ ꯁꯨꯛꯂꯕ ꯖꯪꯒꯜ ꯑꯃꯒꯤ ꯒꯨꯍꯥ ꯑꯃ ꯂꯩꯕꯀꯣ, ꯒꯨꯍꯥꯁꯤꯒꯤ ꯂꯨꯔꯕ ꯒꯨꯍꯥ ꯃꯅꯨꯡꯗ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯁꯦ ꯐꯝꯃꯒ ꯉꯥꯊꯔꯒ ꯃꯥꯁꯦ ꯋꯥꯃꯟꯈꯤꯅ ꯐꯝꯂꯩ꯫ ꯃꯇꯝꯁꯤꯒ ꯍꯤꯡꯆꯥꯕꯁꯦ ꯀꯣꯏꯊꯤ ꯊꯤꯔꯦ ꯐꯪꯉꯛꯇꯕꯁꯤꯒ ꯂꯥꯁꯇ ꯃꯥꯅ ꯎꯔꯨꯔꯦꯕꯀꯣ꯫ ꯎꯕꯁꯤꯗ ꯁꯔꯃ ꯇꯥꯔꯤꯕ꯭ꯔꯣ? ꯃꯇꯝꯁꯤꯒ ꯍꯤꯡꯆꯥꯕꯁꯤꯅ ꯆꯣꯡꯊꯔꯒ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯒꯤ ꯃꯊꯕꯥꯛ ꯁꯨꯔꯛꯄꯗꯨꯒ ꯅꯥꯎ ꯆꯩꯅꯥ ꯈꯥꯡꯉꯗꯅ ꯏꯕꯨꯡꯉꯣ ꯀ꯭ꯔꯤꯁꯅ ꯚꯒꯋꯥꯟꯁꯦ ꯃꯩ ꯃꯅꯥꯁꯦ ꯉꯁꯪ
ꯉꯥꯡꯉ ꯃꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯉꯁꯥꯏꯒꯤ ꯏꯕꯨꯡꯉꯣꯒꯤ ꯃꯃꯤꯠꯇꯒꯤ ꯆꯣꯡꯊꯣꯛꯄꯅꯦꯕ ꯀꯃꯥꯏꯅ ꯆꯣꯡꯊꯣꯛꯑꯦ ꯃꯈꯨꯠ ꯑꯃꯣꯝ 1000 ꯑꯃ ꯄꯥꯜꯂꯒ ꯁꯥꯎꯗ ꯄꯔꯔꯣꯏ ꯇꯧꯅ ꯊꯣꯛꯄ ꯃꯇꯝꯁꯤꯗ ꯑꯣꯖꯥ ꯇꯥꯔꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯉꯁꯥꯏ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯅ ꯕꯣꯔ ꯄꯤꯕꯗ ꯍꯥꯏꯈꯤꯕ ꯅꯪ ꯇꯧ ꯅꯪ ꯅꯨꯄꯤ ꯃꯈꯨꯠꯇ ꯅꯪ ꯊꯋꯥꯏ ꯃꯃꯥꯡ ꯑꯣꯏꯌꯣꯅꯀꯣ ꯑꯗ ꯃꯥꯅ ꯀꯤꯈꯤꯗꯦꯕ ꯃꯇꯝꯁꯤꯗ ꯃꯈꯨꯠ 1000 ꯑꯃ ꯄꯥꯝꯕꯤ ꯏꯃꯥꯁꯤꯅ ꯆꯣꯡꯊꯣꯛꯑꯒ ꯍꯤꯡꯆꯥꯕꯁꯤ ꯃꯥꯅ ꯍꯥꯠꯄꯅꯦꯕꯀꯣ ꯍꯥꯠꯄ ꯃꯇꯝꯁꯤꯒ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯅ ꯄꯦꯜꯂꯦꯗꯅ ꯃꯇꯝꯁꯤ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯚꯒꯋꯥꯟꯅ ꯑꯦꯀꯥꯗꯁꯤ ꯍꯥꯏꯅ ꯊꯣꯜꯂꯤ ꯃꯇꯝꯁꯤꯒ ꯑꯦꯀꯥꯗꯁꯤ ꯕꯩꯁꯅꯣꯄꯤ ꯃꯥꯁꯦ ꯃꯈꯨꯠ 1000 ꯑꯃ ꯄꯥꯜꯂꯦ ꯃꯇꯝꯗ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯅ ꯍꯥꯏꯕꯅꯤ ꯑꯩ ꯄꯦꯜꯂꯦ ꯅꯨꯡꯉꯥꯏꯔꯦ ꯅꯪꯅ ꯃꯥꯕꯨ ꯎꯙꯥꯔ ꯇꯧꯕꯁꯦ ꯑꯗꯨꯅ ꯅꯪ ꯀ꯭ꯔꯤꯁꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯕꯣꯔ ꯑꯄꯥꯝꯕ ꯅꯤꯔꯣ ꯍꯥꯏꯅꯀꯣ ꯃꯇꯝꯁꯤꯗ ꯑꯦꯀꯥꯗꯁꯤ ꯕꯩꯁꯅꯣꯄꯤ ꯏꯃꯥꯅ ꯍꯥꯏꯕꯅꯤ ꯄ꯭ꯔꯚꯨ ꯑꯩꯗꯤ ꯕꯣꯔ ꯀꯔꯤꯝ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯕ ꯕꯣꯔ ꯑꯃꯗꯤ ꯄ꯭ꯔꯚꯨꯗ ꯂꯩ ꯄ꯭ꯔꯚꯨꯅ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯤꯅꯦ ꯑꯣ ꯍꯌꯦꯡ ꯀꯂꯤ ꯀꯂꯣ ꯍꯥꯏꯕ ꯖꯨꯛ ꯐꯥꯎꯗ ꯂꯩꯍꯧꯅꯕ ꯀꯂꯤ ꯖꯤꯕꯅ ꯖꯥꯄꯠ ꯗꯥꯄꯠ ꯍꯤꯡꯉꯤ ꯃꯈꯩ ꯀꯅꯥꯒꯨꯝꯕ ꯀꯂꯤꯒꯤ ꯖꯤꯕ ꯚꯛꯇ ꯑꯃꯅ ꯕꯩꯁꯅꯣꯄꯤ ꯑꯃꯅ ꯑꯩꯒꯤ ꯅꯥꯝ ꯑꯁꯤꯕꯨ ꯁꯣꯟꯖꯔꯒ ꯃꯥꯅ ꯆꯍꯤ ꯑꯃꯗ ꯑꯃꯈꯛꯇꯪ ꯃꯥꯅ ꯕꯔꯇ ꯍꯦꯟꯖꯗꯅ ꯏꯃꯥꯒꯤ ꯅꯥꯝꯁꯦ ꯏꯁꯣꯔꯒꯤ ꯅꯥꯝꯁꯦ ꯁꯣꯟꯖꯕ ꯉꯝꯖꯕ ꯚꯛꯇꯗꯣ ꯄ꯭ꯔꯚꯨ ꯃꯥꯅ ꯄꯥꯞ ꯀꯌꯥ ꯇꯧꯔꯝꯃꯁꯨ ꯐꯠꯇꯕ ꯂꯝꯆꯠ ꯅꯤꯇꯤ ꯀꯌꯥ ꯆꯠꯂꯝꯃꯒꯁꯨ ꯅꯣꯔꯣꯛ ꯀꯨꯟꯗꯗ ꯂꯩꯒꯗꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯚꯛꯇ ꯑꯗꯨꯅ ꯃꯥꯅ ꯍꯤꯡꯁꯥ ꯄꯥꯞ ꯀꯌꯥ ꯇꯧꯔꯝꯃꯒꯁꯨ ꯀꯣ ꯍꯌꯦꯡ ꯃꯥꯒꯤ ꯑꯟꯇꯤꯡꯒꯤ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯑꯗꯨꯝꯕ ꯚꯛꯇꯗꯣ ꯄ꯭ꯔꯚꯨꯒꯤ ꯅꯥꯛꯇ ꯕꯩꯀꯨꯟꯊꯙꯥꯃꯗ ꯊꯝꯕꯤꯌꯨ ꯃꯁꯤ ꯅꯪ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯃꯇꯝꯗꯨꯒ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯅ ꯑꯗꯨꯗꯤ ꯑꯩ ꯄꯤꯔꯅꯤ ꯅꯪꯅ ꯅꯤꯡꯕ ꯊꯨꯡꯖꯔꯣ ꯍꯌꯦꯡ ꯀꯂꯤ ꯀꯂꯣꯕ ꯖꯨꯛ ꯑꯗꯨꯗ ꯀꯔꯤꯒꯤ ꯖꯤꯕꯁꯤꯡꯅ ꯆꯍꯤ ꯃꯅꯨꯡꯗ ꯑꯦꯀꯥꯗꯁꯤ ꯑꯃ ꯂꯥꯛꯄꯗ ꯑꯦꯀꯥꯗꯁꯤ ꯏꯃꯥꯒꯤ ꯅꯥꯝ ꯑꯁꯤꯕꯨ ꯁꯣꯟꯖꯔꯒ ꯑꯦꯀꯥꯗꯁꯤ ꯍꯦꯟꯅ ꯕꯔꯇ ꯚꯒꯋꯥꯟ ꯄ꯭ꯔꯁꯥꯗ ꯐꯪꯕ ꯉꯝꯕ ꯚꯛꯇ ꯑꯗꯨꯅ ꯁꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯠꯃꯥꯗꯣ ꯏꯕꯨꯡꯉꯣꯒꯤ ꯅꯥꯛꯇ ꯕꯩꯀꯨꯟꯊꯙꯥꯃꯗ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯕꯣꯔ ꯄꯤꯈꯤ ꯍꯥꯏ ꯑꯗꯨꯅ ꯑꯦꯀꯥꯗꯁꯤꯁꯦ ꯕꯩꯁꯅꯣꯄꯤꯅꯤ ꯑꯗꯨ ꯑꯦꯀꯥꯗꯁꯤ ꯍꯥꯏꯔꯤꯕ ꯑꯦꯀꯥꯗꯁꯤ ꯑꯁꯤꯗ ꯕꯔꯇ ꯇꯧꯍꯩꯗꯕ ꯂꯩꯇꯦ ꯂꯨ ꯀꯠꯍꯩꯗꯕ ꯂꯩꯇꯦ ꯕꯠ ꯑꯦꯀꯥꯗꯁꯤ ꯃꯥꯒꯤ ꯃꯇꯝ ꯂꯩ ꯆꯍꯤ ꯑꯃꯗ ꯑꯦꯀꯥꯗꯁꯤ ꯑꯩ ꯃꯤꯡꯗꯤ ꯀꯥꯎꯔꯦꯀꯣ ꯁꯨꯝ ꯋꯥꯔꯤ ꯂꯤꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯚꯤꯝꯅ ꯍꯦꯟꯈꯤꯕ ꯑꯦꯀꯥꯗꯁꯤ ꯑꯃ ꯂꯩꯖꯅꯦꯕ ꯃꯗꯨ ꯑꯦꯀꯥꯗꯁꯤꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯀꯥꯗꯁꯤ ꯅꯨꯃꯤꯠꯇ ꯁꯣꯔꯥꯙ ꯁꯣꯟꯗ꯭ꯔꯤꯕ ꯀꯔꯃ ꯁꯣꯟꯗ꯭ꯔꯤꯒꯁꯦ ꯕꯦꯗꯗꯗꯤ ꯑꯦꯀꯥꯗꯁꯤ ꯅꯨꯃꯤꯠꯇ ꯁꯣꯔꯥꯙ ꯁꯣꯟꯒꯅꯨ ꯍꯥꯏꯕ ꯂꯩꯇꯦꯕꯀꯣ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯑꯦꯀꯥꯗꯁꯤꯗ ꯁꯣꯔꯥ ꯁꯣꯟꯗꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯦꯀꯥꯗꯁꯤ ꯍꯥꯏꯁꯤꯗꯤ ꯕꯩꯁꯅꯣꯞ ꯑꯅꯝꯕ ꯕꯔꯇ ꯇꯧꯒꯜꯂꯤꯀꯣ ꯕꯩꯁꯅꯣꯞ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯃꯤꯆꯝ ꯑꯃꯅꯁꯨ ꯑꯗꯨꯝ ꯕꯔꯇ ꯍꯦꯜꯂꯤ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯟꯗꯅꯀꯣ ꯑꯗꯨꯝꯕ ꯚꯛꯇꯁꯤꯡ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯏꯄꯥꯒꯤ ꯁꯣꯔꯥꯠꯇ ꯂꯥꯛꯑꯒ ꯀꯣ ꯑꯦꯀꯥꯗꯁꯤ ꯕꯔꯇ ꯍꯦꯜꯂꯤꯕ ꯀꯔꯤꯝ ꯆꯥꯗꯅ ꯆꯠꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯄꯦꯜꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯃꯤꯆꯝ ꯑꯃ ꯂꯥꯛꯑꯒ ꯀꯔꯤꯒꯨꯝꯕ ꯆꯥꯗꯅ ꯆꯠꯈꯤꯕ ꯍꯥꯏꯁꯦ ꯊꯃꯣꯏꯗ ꯄꯦꯜꯍꯧꯗꯦꯗꯅ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯚꯛꯇ ꯑꯃꯅ ꯂꯥꯛꯑꯒ ꯆꯥꯗꯅ ꯆꯠꯈꯤꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯑꯦꯀꯥꯗꯁꯤ ꯅꯨꯃꯤꯠꯇ ꯁꯣꯔꯥꯙ ꯁꯣꯟꯗ꯭ꯔꯤꯕꯁꯦ ꯑꯦꯀꯥꯗꯁꯤ ꯅꯨꯃꯤꯠꯇ ꯁꯣꯔꯥꯙ ꯂꯩꯄꯣꯟꯇꯦꯕ ꯀꯣ ꯈꯪꯗꯦ ꯂꯩꯔꯝꯒꯅꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯃꯌꯥꯝ ꯕꯦꯗ ꯁꯥꯁꯇ꯭ꯔꯗ ꯑꯩꯅ ꯇꯥꯖꯍꯧꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯂꯤꯕ ꯏꯄꯨꯁꯤꯅ ꯍꯥꯏꯔꯝꯃꯦꯕ ꯃꯥꯅ ꯂꯥꯏꯔꯤꯛꯇꯒꯤꯅꯦ ꯑꯩꯈꯣꯏ ꯏꯄꯨꯗꯗꯤ ꯁ꯭ꯔꯤ ꯃꯍꯥꯚꯥꯔꯠ ꯔꯥꯃꯥꯌꯟ ꯒꯤꯇꯥ ꯚꯥꯒꯕꯠ ꯁ꯭ꯔꯤ ꯆꯩꯇꯟꯌ ꯆꯔꯤꯇꯥꯃ꯭ꯔꯤꯇ ꯂꯈꯤꯆꯔꯤꯠ ꯒꯤꯇꯥ ꯂꯣꯏꯅꯃꯛꯀꯤ ꯄꯥꯏ ꯃꯇꯝꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯗꯤ ꯃꯩꯇꯩꯂꯣꯟ ꯅꯠꯇꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯪꯁꯀ꯭ꯔꯤꯠ ꯃꯔꯣꯟ ꯁꯪꯁꯀ꯭ꯔꯤꯠ ꯕꯦꯡꯒꯣꯂꯤ ꯃꯤꯛꯁꯇ ꯃꯗꯨꯒ ꯄꯥꯕ ꯁꯔꯃ ꯇꯥꯔꯤꯕꯣ ꯑꯗꯣ ꯄꯥꯕ ꯃꯤꯅꯤ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯦꯀꯥꯗꯁꯤ ꯄꯨꯝꯅꯃꯛ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯂꯩꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯗꯗꯤ ꯇꯥꯛꯆꯕ ꯅꯠꯆꯗꯦꯀꯣ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯝꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯋꯥꯔꯤꯁꯦ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯑꯃꯗꯤ ꯑꯃ ꯑꯗꯨꯝ ꯂꯥꯛꯄꯗꯨ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅꯤ ꯄ꯭ꯔꯚꯨ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩ ꯄ꯭ꯔꯚꯨꯒꯤ ꯃꯔꯝꯗ ꯑꯩ ꯑꯌꯦꯠꯄ ꯄꯤꯖꯕ ꯅꯠꯆꯗꯦꯀꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯤꯕꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯝꯕꯗꯣꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯏꯁꯥꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗꯗꯤ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯅꯥꯝ ꯑꯁꯦ ꯑꯦꯀꯥꯗꯁꯤ ꯏꯃꯥꯒꯤ ꯅꯥꯝꯁꯦ ꯁꯣꯜꯂꯒ ꯕꯔꯇ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯗ꯭ꯋꯥꯔꯁꯤ ꯄꯠꯅꯥ ꯐꯪꯕ ꯉꯝꯖꯕ ꯚꯛꯇꯗꯣ
मा अखांग पाप तो तारगसु मा सोइदना बैकुंठ धाम जौबनी हायेबा अखोय प्रभु लेबिरिब्रो अमना वर्ल्ड मसक खंगिबा को इस्कॉन की दामोदर गुरुजी मिंगी पलेको ओजा अखोय इधौ होय लेरिङैदा नुंगाय नुंगाय वारी मयाम लेरमी संधादा संधा खुदिंगदा होय अदुमाना आइसु खोय पोय लेङैदने वारी याम तारमेबा हांदी खोय पोय फुंगादागा मई होगतनने सन ऐंगम थादगा मई तिएगा चा थगा बिरि थगा वारी लीबा अदुगा मा लीरै ताबा अखोयना मणिपुरी मीडियम तमपने बेंगोली से पाबा ngumdaba do sanskrit mata oibanina ko aduga sanskrit handu man tambibani aduga haramani ko akhoi प्रभु लेबिरिब्रो प्रभु लेबिरिब्रो प्रभु वारो बिबिदि जाते को असिनी अदुना अखोइना तबुंग मियुबे खोइसे होजिक मयामना खंगरिदना अखो मणिपुर की मिंग पलबे दामोदर गुरुजी से वर्ल्ड मिंग चलिबा गुरुनी फावबा गुरुनी मासे मीना कापरगी गुरी पारा सिबनी माकी शिक्षनी मिंग पल्लबदा कसार रानीपुर हारिबा खुन्नदुदा ngariambam मिंग पल्लबा खो मामो गौरचंद्र सी इस्कॉन की मा कनोगा थोगा पुरबने को अदुना दामोदर गुरुजी की चार भागवत गीता दकसे माकी ममिंग जावरी माई फोटो को जावनी मामो गौरचंद्र सा फावबा लाइटसु हाइफाइबा भीम एकादशी सु खंजनिंगे हाय होय मद्रिगी मतंगसे काकासु काउसलेको सुम लीदबसे भीमगिसु एकादशी लई अदुम एकादशी हेनबसे याम फैयेनि दे हाय प्रभु ऐसु जामनगा खंद्रेदा ऐसु तम्मिने प्रभु वरु बेजा देखो ऐसु जुम खरगा अहन सिंगना ओजा गुरु सिंगना इरमदोगा प्रभुगा सुम ईश्वरगी मरमदा ईश्वरगी तत्तरे सुम ngangnara pasiga sum थोरपनि प्रभु को अरे प्रभु वरु बेजा दे ऐसु कईम खंगे प्रभु भागवत गीता गा दी लेजे अदुबु थोदोंना नियम नीति खंजरुदे प्रभु दुम ओजा सिंगना ताकपिरमदे सुमेन सिरा टोबजबनी प्रभु को अदुगदि हारिबा खोगी मामो गौरचंद्र से मासे दामोदर गुरुजी की अचानबा सेबो इस्कॉनदा अदो मार्क्सिना गुरुजी सिना गुली पांदना कलकत्ता वेस्ट बंगाल हॉस्पिटल लाइंग मतंदा अखोय मामो से कौई है मानम तक लाव हैना को माउना सिना गदबगे मरम कईगुम खरा लेबा कइनो अदो अखोय मामो सुजु मराबो थीदना मतम सिगा हार्ट सोन बको हार्ट से माचे मतबार से कोगी पेंसिल ऑपरेशन टू पेंसिल बैटरी फुम मियो को नौना तौरबदुना माने चक बजादबा गुड इवनिंग ब्रदर हरे कृष्णा गुड इवनिंग नुंगाइजे थागतचरी राधा सुचंदा लाइक तो व्यू थेंगा मतम सिदा आइगे चैनल चबी दमकता हरिंगाई तन थागतचरी हरिंगा प्रणाम खुलमजरी भक्ति स्वरूप दामोदर स्वामी महाराज श्रीपाद महाराज हरि बोल हरे कृष्णा अदुना हजिकी दामोदर गुरुजी की प्रभु की शिक्षा चालबनी मा चलौद्रे अर अखोय मामुसिना हाइरमेबको मियोबा तायनु प्रमोसे मतम अहुमनी अयुक अमा निथिन अमा संधा अमा मतम अहुमसे कोई संस्कृता ओजा गुरुसिना त्रिना संधा हाइना हाइनै अदुगा मैतै अखोयगी चलरंबा अहलनसिना गुरुसिना चलमना इनाउसु इकाय खुनजरी इनाउबो हरे कृष्णा ताबो इकाय खुनजरी लाइक तो व्यू करी मथेन हाउबीबगे को अरो ननाउगी थेंगबा पुंग 13 मखाय तारकतो मतम सिदा तुम्बा थादोपिरगा इचिने चबीदमक्ता तादबु हन्नना खुरमजरी मतम सिदा मान हायको मतम मोमसे अखोयना अहलमन हाबने तिन संधा काउनु काइचे तिन संधा से मतम मोम अयुकन दिंग संधागा अहलमन लाइ गुरुगी अहनसिन तापर मतम मोम हायको मतम मोम से करी कौरे मंगा लुवांग खुमन कौरे मंगा नाइसना अयु अंगन बरा निमित तरंग तरंग सना यंग मचु थोकुस मंगा कौरे लुवांग आइसना निमित चप जुंग बारो दंद ताबम तन से निमिना मैदान जो बसे से लुवांग कौरे खुमन आइसना संधा मोको तम मतम से अखोय मामोन तापिर में अखोयना मला जो मला चान पांच पका हाइने बने ngasi se
मरोइगा बोरीगा थोंबो ओइना चाजरे नाबो हरे कृष्णा अहावबनी अगी ग्रैंडफादर सु महाराज की स्टूडेंट ने होय अदुना अखोय मामू गोरचंद से ngare mam gorchanda phawmi ni laila chuda phawmi ma emile gare pami लाइरिकता हाईफाई नि माना खंगली लोन से इंग्लिश हिंदी मणिपुरी ओनली माने एनीवे आई सागी लैंग्वेज लेरे इंग्लिश हिंदी मणिपुरी बेंगोली मरेगे उर्दू फारसी का मराठी ओई खंगे बेंगोली दा मरोन अहुम मरी थोंग खंगी मा कच्चा बेंगोली लोकल बेंगोली मरी ओरिजिनल बेंगोली का मा फजना खंगे अखोन मला चान पान चली गसे माना हारेमेबको अदुमक ngमदकसो खुत्ता अखोना खुत्ता चपचे खुत्तासे माना अमा अनि अहुम मरी मंगा तरुक तरे निपाल मापन तरा तामद ताइनतोय तामद तामे तांगा तातु ताते ताइन पान असिसे अयुक ngमहौद्रे नुंथिनदा नुंथिन ngमहौद्रे नुंधांगदा असिबु कनागुमा मियोय अमना हयेंग माना ज्ञान बुद्धि लेरि मखै सिंगमजो मी दो ngasiसे बोरिगा हाय हाय है अदुगो मियोय से हाय मासी मतंदा बै कुंड धाम जौरी हाय असे खंगदे प्रभु अखोय मामोना ताकपिरमनिको अखोयगी प्रभु दामोदर गुरुजी ना हाइबिरमेनको ओजाबु खुरमजरी त्रिपुरादगी शुभंकर सिंह हरे कृष्णा शुभंकर जय कृष्णा थागतचरी थेंगा मतमदा आइगी चैनल एलबी दा चंगबिरकतना वरी उताय सुमिनो तामिनबिदमक्ता खोय शुभंकर बु थागतचरी आइगी एलबी दा चंगबिरकपनिना लाइक मचामा तौबियु सब्सक्राइबर तौदगे सब्सक्राइब तौबियु शेयर फ्लो तौबियु आइना शुभंकर हाइजाजे हरे कृष्णा ओजा हरे कृष्णा शुभंकर मतमसिदा अखोगी दुमाना अखोय मामोना हायमेबा अदुना अखोयना अमा अनि अहुम मरी मंगा तरुक तरे निपाल मापन तारा तामथोय त्राइनथोय सोरे अमा अनि अहुम मरी मंगा तरुक तरे निपाल मापन तारा तामथोय त्राइनथोय तामथोय तामथोय तांगा तरुक तरे त्राइनपान सुमायना त्राइनपान से नोमुगी चच्चरबदि मियोयदो मा हयेंग सिबा मतमदा पाप पुइना कया लेदमसुमा बै कुंड सदगधाम जौरेना अखोय मामोन ताकपे अखोय मामोन ताइसिसु माकी प्रभु दामोदर गुरुजी ना ताकपिरंबा अखोय प्रभुना चुम्मी असेंगमने हरे कृष्णा प्रभु थागचरी प्रभुबु हरिबोल प्रभु हरिबोल हरिबोल राधे जय राधे अदुमाना असेम अनि से लेरको ngसागे अमन एकादशी हेनबमा अमना मला चपगे मा अखोना चामनि पांगमदगसु खुथेक्ता थीबा खुत्ता अमा अनि अहुम मरी मंगा तरुक तरे अमा अनि अहुम मरी मंगा तरुक तरे निपाल मापन तरा तामरे 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 तांगा तातु ताते हाना थी लापा सा थी लागा सुमाय लापा तराइन पांजे सिगा लोइसनबा अदुमा बै कुंड धाम भगवान कृष्ण चोलन फंगे हायेबा अनि लेहिरेको अमना ngसागे एकादशी बता ओजा आई अभिषेक पु खंगे खंगे आईगी दादाने ओ अभिषेक की याम नुसिबागी इनाउनी शुभंकर लाइक तौबियो आई चैनल सब्सक्राइब तौबियो हाइरिंग इनाउगी वारिसे जाम नुंगाई नुसिये हाय सुचंदन हरे कृष्णा थागा हाइजाबोते दुम ओजासिंग ताकपिरमदो इस्नाउसिंगदा इतेमसिंगदा तादोसिंगदा दुम शेयर तौजबनी अखोई प्रभु लेरी वृंदावन दा लेबनी अखोई वृंदावन प्रभु से मा ब्रह्मचारी नि को अदुगा अनि लेरे ngसागी एकादशी हेनबमगा अमना मलाजो की मतंग अमा अखोई सर्ग जोबगी अहुम सुबसनमु अखोई मामोना हायेबा अखोई दी होजी गौरदा लेबनिना हिंदू धर्म चलिबे कौबनिना अखोई दी श्राद्ध कर्म चबदा चनोन तवा थिलिको नखांगदा लाइपक्ता मक्षमदा मांबो ओई जेट चनिंगदा खुदुंग मथकता मक्षमदा ख्वांगदा सिदा मसिगी चंदोन धारोन से ते हाय अखोई मी सिबा मतमदा मसाजे फजना इरी थोपिरगा फुरी लित्रिंगैदा चंदोन से मंत्रगा लोइनरदना मागी मागी घाट घाट सी घाट से
ꯃꯔꯤ ꯈ꯭ꯋꯥꯡ ꯉꯛꯁꯝ ꯃꯔꯤ ꯄꯥꯡꯈꯨꯠ ꯄꯥꯡꯕꯣꯝꯒꯤ ꯍꯛꯆꯥꯡ ꯃꯇꯥ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯁꯤꯕ ꯃꯇꯝꯗ ꯃꯟꯇ꯭ꯔꯒ ꯀꯣꯟꯅꯅ ꯃꯥ ꯆꯟꯗꯣꯟ ꯇꯤꯜꯂꯧ ꯊꯥꯎ ꯊꯤꯟꯕꯤꯔꯒ ꯃꯥꯄꯨ ꯄꯣꯠꯂꯣꯏꯕꯤꯔꯕꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯁꯨ ꯃꯥ ꯁꯔꯒ ꯌꯧꯔꯤ ꯍꯥꯏꯅ ꯕꯩꯀꯨꯟꯗ ꯙꯥꯝ ꯌꯧꯔꯤ ꯏꯁꯣꯔꯒꯤ ꯅꯥꯛꯇ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯥꯃꯣꯅ ꯇꯥꯛꯄꯤꯔꯝꯃꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯩꯁꯨ ꯈꯪꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯍꯟꯁꯤꯡꯁꯤꯅ ꯇꯥꯛꯄꯤꯔꯝꯕ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯑꯩ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯒꯨꯟꯁꯦ ꯌꯥꯝ ꯀꯜꯂꯦꯗ ꯑꯩꯈꯣꯏ ꯁꯔꯃꯥ ꯂꯩꯔꯤꯕ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯁꯪꯒꯤꯇꯥ ꯁꯔꯃꯥ ꯂꯩꯔꯤꯕ ꯈꯪꯗꯦ ꯊꯣꯛꯈ꯭ꯔꯕ ꯈꯪꯗꯦ ꯏꯅꯥꯎ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯑꯃꯅ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯁꯥꯁꯇ꯭ꯔꯗ ꯁꯤꯕꯔꯥꯇꯤ ꯍꯥꯏꯅ ꯇꯧꯔꯤꯀꯣ ꯁꯤꯕꯔꯥꯇꯤ ꯁꯤ ꯃꯍꯥꯗꯦꯕ ꯄꯥꯏꯕꯨꯡꯉꯣꯁꯤꯒꯤ ꯃꯒꯨꯟꯁꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯆꯥꯎꯏ ꯍꯥꯏꯕꯗꯤ ꯌꯦꯡꯉꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯕꯔꯥꯇꯤ ꯅꯨꯃꯤꯠꯇ ꯊꯥꯏꯅꯩ ꯋꯥꯔꯤꯅꯤꯀꯣ ꯂꯥꯏꯔꯤꯛꯇ ꯃꯥꯛꯁꯦ ꯁꯥꯗꯥꯟꯕ ꯆꯠꯄ ꯍꯥꯟꯅꯗꯤ ꯇꯥꯏꯕꯪꯃꯤꯁꯦ ꯁꯖꯤ ꯁꯉꯥꯏ ꯆꯥꯔꯝꯃꯤ ꯁꯖꯤ ꯁꯥ ꯇꯥꯜꯂ ꯆꯥꯔꯝꯃꯤ ꯍꯥꯏꯌꯦ ꯃꯥꯛꯁꯦ ꯌꯥꯝ ꯂꯥꯏꯔꯕ ꯄꯠꯇꯞꯄ ꯃꯥꯛꯁꯦ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯑꯉꯥꯡ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯩ ꯃꯥꯛꯁꯦ ꯁꯥꯗꯥꯟꯕꯇ ꯑꯣꯏꯕ ꯀꯣ ꯁꯥ ꯇꯥꯟꯕ ꯆꯠꯄ ꯕꯣꯟꯗ ꯃꯗꯨ ꯄꯨꯔꯒ ꯌꯣꯜꯂꯒ ꯁꯦꯝꯃꯒ ꯃꯆꯥ ꯃꯁꯨ ꯄꯣꯏꯕ ꯊꯥꯛꯄ ꯑꯗꯨꯒꯨꯝꯂꯕ ꯁꯥꯗꯥꯟꯕ ꯑꯃꯅꯤ ꯃꯥꯛꯁꯦ ꯁꯤꯕꯔꯥꯇꯤ ꯅꯨꯃꯤꯠꯇ ꯃꯥ ꯈꯪꯗꯦꯕꯀꯣ ꯉꯁꯤ ꯁꯤꯕꯔꯥꯇꯤꯅꯦ ꯈꯪꯗꯦ ꯁꯥꯗꯥꯟꯕ ꯖꯪꯒꯜꯗ ꯁꯨꯝ ꯆꯠꯄꯁꯤꯗ ꯁꯨꯚꯥꯡꯀꯔꯅ ꯑꯣꯖꯥꯒꯤ ꯀꯦꯃꯦꯔꯥꯁꯦ ꯕ꯭ꯂꯨ ꯑꯣꯏꯅ ꯎꯔꯦ ꯍꯣꯏ ꯑꯩ ꯗꯤꯁꯄ꯭ꯂꯦꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯁꯨꯚꯥꯡꯀꯔ ꯑꯗꯨꯅꯅꯤ ꯁꯨꯚꯥꯡꯀꯔ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯀꯣ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯥꯅ ꯁꯥꯗꯥꯟꯕ ꯆꯠꯄꯁꯤꯒ ꯍꯥꯟꯅꯗꯤ ꯖꯪꯒꯜ ꯌꯥꯝ ꯁꯣꯡꯉꯝꯃꯤ ꯍꯥꯏꯌꯦꯕꯀꯣ ꯖꯪꯒꯜ ꯆꯪꯈ꯭ꯔꯗꯤ ꯅꯨꯃꯤꯠ ꯇꯥꯕ ꯈꯪꯗꯦ ꯍꯥꯏꯌꯦꯕ ꯃꯄꯥꯟꯗꯅ ꯅꯨꯃꯤꯠ ꯂꯩꯕ ꯖꯪꯒꯜꯗꯅ ꯃꯝꯁꯜꯂꯛꯄ ꯃꯥꯛꯁꯦ ꯅꯨꯃꯤꯠꯇꯤ ꯁꯥ ꯐꯪꯗꯗꯅ ꯁꯨꯝ ꯆꯠꯄꯁꯤꯒ ꯃꯝꯁꯤꯟꯈ꯭ꯔꯕ ꯑꯗꯨꯒ ꯅꯨꯃꯤꯠꯇꯤ ꯂꯩꯔꯤꯕ ꯁꯣꯝ ꯖꯪꯒꯜꯅꯤꯅ ꯎꯆꯦꯛ ꯋꯥꯌꯥ ꯆꯤꯎ ꯆꯥ ꯈꯣꯡꯕꯁꯤꯒ ꯃꯥꯛꯁꯦ ꯊꯣꯛꯄ ꯉꯝꯗꯗꯅ ꯃꯥꯛ ꯎꯖꯥꯎ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯀꯥꯈꯠꯂꯦ ꯉꯁꯥꯏ ꯕꯣꯟꯅꯤꯅ ꯁꯥ ꯀꯩ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯃꯈꯥ ꯂꯩ ꯌꯥꯗꯕꯅꯤꯅ ꯋꯥꯡꯈ꯭ꯔꯕ ꯎꯄꯥꯝꯕꯤ ꯑꯃꯗ ꯀꯥꯈꯠꯂꯦ ꯃꯥ ꯋꯥꯡꯈ꯭ꯔꯕ ꯎꯄꯥꯝꯕꯤ ꯑꯃꯗ ꯃꯥꯅ ꯀꯥꯔꯤꯕ ꯃꯐꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯔꯣꯡ ꯂꯣꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯎꯁꯦ ꯀꯥꯔꯣꯡ ꯂꯣꯡꯕꯁꯤꯗ ꯑꯩꯈꯣꯏ ꯁꯪꯒꯤꯇꯥ ꯁꯔꯃꯥ ꯊꯣꯛꯈ꯭ꯔꯕ ꯀꯩꯅꯣ ꯑꯗꯣ ꯃꯥꯅ ꯀꯩꯗꯧꯔꯤ ꯀꯔꯤꯒꯨꯝꯕ ꯑꯍꯤꯡꯗ ꯇꯨꯝꯕ ꯃꯇꯝꯗ ꯎꯏꯅꯒ ꯇꯥꯈꯤꯗꯅ ꯄꯥꯏꯅꯀꯣ ꯃꯥꯒꯤ ꯐꯤ ꯑꯃꯅ ꯃꯈ꯭ꯋꯥꯡꯁꯦ ꯃꯥꯟꯁꯦꯅ ꯃꯈ꯭ꯋꯥꯡꯁꯦꯀꯣ ꯁꯤ ꯐꯖꯅ ꯀꯤꯔꯒ ꯎ ꯃꯊꯛꯁꯦ ꯄꯨꯜꯂꯒ ꯐꯝꯃꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯎꯊꯛꯁꯤꯒ ꯁꯥꯗꯥꯟꯕꯁꯦ ꯑꯣꯖꯥꯗꯨꯒꯤ ꯃꯟꯇ꯭ꯔꯗꯣ ꯑꯃꯠꯇ ꯇꯥꯛꯄꯤꯔꯝꯃꯣ ꯀꯔꯤ ꯃꯟꯇ꯭ꯔꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯣ ꯑꯣ ꯆꯟꯗꯣꯟ ꯊꯤꯕ ꯃꯟꯇ꯭ꯔꯗꯣ ꯑꯩ ꯅꯣꯡ ꯐꯖꯅ ꯍꯥꯏꯔꯛꯀꯦ ꯄꯨꯗꯤ ꯄꯨꯌꯦꯕ ꯆꯤꯟꯅ ꯍꯥꯏꯕꯗꯨ ꯁꯣꯏꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩ ꯂꯥꯏꯔꯤꯛꯇꯩ ꯐꯖꯅ ꯌꯦꯡꯉꯒ ꯑꯩ ꯇꯥꯛꯆꯒꯦ ꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯏꯁꯩ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤꯅꯦ ꯉꯁꯥꯏꯒꯤ ꯉꯟꯅ ꯆꯠꯇ ꯌꯥꯗꯕꯅꯤꯅ ꯁꯠ 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 ꯌꯦꯡꯉꯒ ꯁꯠ ꯁꯠ ꯇꯧꯔꯒ ꯑꯗꯨꯝ ꯁꯣꯜꯂꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯏꯗꯥꯏꯅꯦ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯏꯁꯣꯔꯒꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯅꯥꯝꯅ ꯖꯒꯠꯇ ꯑꯍꯦꯟꯕ ꯀꯔꯤꯝ ꯂꯩꯇꯦ ꯀ꯭ꯔꯤꯁꯅꯅ ꯑꯍꯦꯟꯕꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯀ꯭ꯔꯤꯁꯅ ꯅꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯩ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯀ꯭ꯔꯤꯁꯅ ꯅꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯦ ꯍꯥꯏꯗꯅꯀꯣ ꯃꯗꯨ ꯏꯁꯣꯔ ꯅꯥꯝꯗ ꯁꯣꯜꯂꯒ ꯑꯩꯈꯣꯏ ꯙꯥꯔꯣꯟ ꯇꯧꯖꯕꯅꯤ ꯑꯩ ꯁꯔꯃꯥꯗ ꯁꯣꯏꯗꯅ ꯑꯩ ꯇꯥꯛꯆꯒꯦ ꯀꯣ ꯏꯅꯥꯎ ꯑꯩ ꯂꯩꯖꯔꯤꯌꯦ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯆꯟꯗꯣꯟ ꯊꯤꯟꯕꯒꯤ ꯃꯟꯇ꯭ꯔꯗꯣꯅꯤ ꯍꯣꯏ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯁꯤꯌꯣꯔ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯒꯦꯀꯣ ꯑꯗꯨꯑꯣꯏꯗꯤ ꯉꯁꯥꯏꯒꯤ ꯁꯥꯗꯥꯟꯕꯁꯤꯅ ꯎ ꯀꯥꯡꯗ ꯁꯨꯃꯥꯏꯅ ꯊꯧꯔꯤ ꯄꯨꯜꯂꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯃꯥꯅ ꯐꯝꯃꯤꯕꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯎꯆꯦꯛ ꯃꯍꯨꯝ ꯑꯃ ꯂꯩꯕ ꯃꯆꯥ ꯑꯅꯤꯈꯛ ꯑꯗꯨꯒꯗꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒ ꯎꯆꯦꯛꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯦ ꯂꯥꯛꯇ꯭ꯔꯦꯕ ꯃꯤꯅ ꯍꯥꯠꯈ꯭ꯔꯕ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯑꯍꯤꯡꯒꯤ ꯊꯦꯡꯂꯕ ꯕꯥꯔꯣꯒꯤ ꯁ꯭ꯋꯥꯏꯁꯤꯒ ꯁꯥꯗꯥꯟꯕꯁꯤꯅ ꯀꯞꯄ ꯑꯁ ꯑꯩꯗꯤ ꯉꯁꯤ ꯀꯔꯤ ꯅꯣꯡꯗꯝꯅꯣ ꯏꯁꯣꯔꯅ ꯇꯝꯃꯝꯃꯤꯁꯦ ꯑꯩꯕꯨ ꯖꯪꯒꯜ ꯂꯥꯟꯕ ꯉꯝꯍꯧꯗꯅ ꯁꯥꯁꯨ ꯐꯪꯗꯕ ꯑꯩ ꯎꯊꯛꯇ ꯑꯍꯤꯡ ꯌꯥꯔꯛꯑꯦ ꯏꯆꯥꯁꯤꯡꯗꯣ ꯀꯩ ꯆꯥꯔꯝꯒꯅꯤ ꯊꯛꯑꯝꯒꯅꯤ ꯏꯆꯥꯁꯤꯡ ꯀꯞꯄꯝꯃꯅꯤ ꯆꯔꯥ ꯍꯦꯟꯅ ꯃꯥꯅ ꯀꯞꯄ
ꯀꯞꯄ ꯃꯇꯝꯁꯤꯒ ꯉꯁꯥꯏꯒꯤ ꯃꯥꯡꯅ ꯐꯝꯃꯤꯕ ꯎꯊꯛꯇꯨꯒꯤ ꯃꯈꯥꯗꯨꯒ ꯉꯁꯥꯏꯒꯤ ꯎꯆꯦꯛ ꯃꯆꯥ ꯑꯅꯤꯁꯤꯅ ꯃꯕꯨꯛ ꯂꯥꯝꯅꯀꯣ ꯆꯤ 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 ꯍꯥꯏꯅ ꯃꯌꯥ ꯍꯥꯏ ꯀꯥ ꯀꯥꯅ ꯈꯣꯡꯕ ꯉꯁꯥꯏꯒꯤ ꯁꯗꯥꯟꯕꯁꯤꯅ ꯀꯞꯄꯁꯦ ꯍꯨꯏ ꯃꯁꯤ ꯍꯪꯗꯣꯡ ꯃꯆꯥꯁꯤꯃ ꯃꯄꯤꯁꯤ ꯑꯣꯔꯣ ꯇꯥꯔꯛꯄꯁꯤꯅ ꯎꯆꯦꯛ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯃꯌꯥꯗ ꯇꯥꯔꯦ ꯃꯄꯤꯁꯦ ꯑꯣꯖꯥ ꯑꯩ ꯇꯨꯝꯕ ꯆꯪꯉꯒꯦ ꯀꯣ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯁꯨꯚꯥꯡꯀꯔ ꯖꯩ ꯖꯩ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯗꯣ ꯃꯥꯁꯤꯅ ꯉꯁꯥꯏꯒꯤ ꯃꯄꯤꯁꯤꯅ ꯑꯣꯔꯣ ꯇꯥꯒꯤꯁꯦ ꯎꯆꯦꯛ ꯑꯅꯤꯁꯤꯒꯤ ꯃꯌꯥꯗ ꯂꯣꯏ ꯆꯪꯉꯦꯕ ꯎꯆꯦꯛ ꯃꯆꯥꯅꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯃꯄꯤ ꯊꯕꯛ ꯃꯕꯨꯛ ꯊꯟꯈ꯭ꯔꯦꯕ ꯃꯥꯁꯦ ꯇꯨꯝꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯁꯨꯚꯥꯡꯀꯔ ꯒꯨꯗ ꯅꯥꯏꯠ ꯑꯗꯣ ꯇꯨꯝꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯦ ꯍꯧꯒꯠꯄꯒ ꯃꯥ ꯅꯨꯃꯤꯠ ꯊꯣꯔꯛꯑꯦ ꯃꯥ ꯁꯥ ꯑꯃ ꯇꯥꯜꯂꯦ ꯃꯥ ꯍꯜꯂꯦ ꯁꯥꯗꯣ ꯄꯨꯔꯦ ꯕꯖꯥꯔꯗ ꯌꯣꯜꯂꯦ ꯈꯣꯠꯂꯦ ꯃꯄꯥ ꯑꯃ ꯆꯥꯃꯤꯟꯅꯔꯦ ꯊꯛꯃꯤꯟꯅꯔꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯇꯥꯍꯧꯗ꯭ꯔꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇ ꯂꯥꯛꯑꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯨꯏꯔꯦ ꯎꯗꯕ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯕꯒꯦ ꯑꯣꯖꯥ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯍꯛꯆꯥꯡ ꯀꯩꯁꯨ ꯊꯣꯛꯇꯧꯗꯦꯀꯣ ꯑꯗꯣ ꯃꯥꯁꯦ ꯁꯗꯥꯟꯕꯁꯦ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯁꯦ ꯅꯥꯔ ꯁꯤꯔꯦ ꯁꯗꯥꯟꯕꯁꯦ ꯁꯤꯕ ꯃꯇꯝꯗ ꯖꯣꯝꯅ ꯃꯥꯒꯤ ꯗꯨꯠ ꯊꯥꯔꯛꯑꯦꯕ ꯆꯠꯂꯨ ꯃꯔꯇꯗ ꯁꯗꯥꯟꯕ ꯑꯃ ꯁꯤꯔꯝꯃꯤ ꯃꯗꯨ ꯃꯍꯥ ꯄꯥꯞꯄꯤꯅꯤ ꯑꯗ ꯃꯥꯁꯤ ꯆꯨꯝꯅ ꯄꯨꯔꯛꯀꯅꯨ ꯃꯈꯣꯡꯗꯣ ꯁꯧꯅꯤ ꯊꯧꯔꯤꯅ ꯄꯨꯜꯂꯒ ꯎꯔꯛ ꯃꯔꯛꯇ ꯆꯤꯡꯉ ꯄꯨꯔꯛꯑꯣ ꯃꯇꯝꯁꯤꯒ ꯖꯣꯝꯒꯤ ꯗꯨꯠꯁꯤꯡꯁꯦ ꯂꯥꯛꯑꯒ ꯃꯥꯁꯦ ꯑꯁꯤꯕꯁꯦ ꯊꯋꯥꯏꯁꯦ ꯃꯥꯅ ꯄꯨꯜꯂꯒ ꯃꯁꯤ ꯃꯣꯏꯅ ꯄꯨꯕꯁꯦ ꯃꯣꯏ ꯑꯗꯨꯗꯩ ꯑꯣꯠꯄ ꯍꯧꯔꯦ ꯁꯨꯛꯂꯕ ꯅꯗꯤ ꯅꯨꯗꯥ ꯃꯗꯩꯗꯤ ꯆꯤꯡ ꯃꯥꯟ ꯇꯤꯡꯈꯪ ꯃꯔꯛ ꯈꯣꯡꯕꯥꯟ ꯇꯨꯝꯃꯁꯦ ꯁꯣꯔꯣ 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 ꯆꯤꯡꯅ ꯂꯥꯛꯄꯁꯦ ꯃꯥꯅ ꯋꯥ ꯋꯥ ꯂꯥꯎ ꯀꯞꯄ ꯃꯥꯅ ꯀꯞꯄ ꯈꯣꯟꯖꯦꯜꯁꯤꯅ ꯈꯥꯡꯉꯝꯗꯕ ꯃꯇꯝꯁꯤꯗ ꯀꯩꯂꯥꯁ ꯌꯧꯔꯝꯗꯥꯏꯗ ꯁꯤ ꯃꯍꯥꯗꯦꯕꯁꯤꯅ ꯙ꯭ꯌꯥꯟ ꯇꯧ ꯂꯩꯔꯤꯉꯩꯁꯤꯗ ꯉꯁꯥꯏ ꯀꯞꯄ ꯁꯗꯥꯟꯕꯁꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕ ꯑꯗꯣ ꯍꯩ ꯀꯔꯤꯅꯣ ꯃꯤꯔꯥꯎ ꯃꯈꯣꯟ ꯇꯥꯏ ꯅꯥꯏꯅ ꯄ꯭ꯔꯚꯨꯅ ꯆꯤꯟꯊꯛꯇꯒꯤ ꯙ꯭ꯌꯥꯟ ꯇꯧꯕ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏ ꯁꯗꯥꯟꯕꯁꯤ ꯑꯣꯏꯔꯝꯃꯦꯕ ꯃꯍꯥꯗꯦꯕꯅ ꯏꯁ ꯕꯤꯁꯅꯨ ꯃꯥꯡꯉꯦꯗꯅ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯅꯥꯏ ꯚꯛꯇꯅꯤ ꯑꯗꯨꯅ ꯑꯩ ꯚꯛꯇꯁꯤꯗꯤ ꯑꯁꯨꯃꯥꯏꯅ ꯄꯨꯕ ꯌꯥꯔꯣꯏꯅ ꯃꯍꯥꯗꯦꯕ ꯃꯥꯒꯤ ꯃꯅꯥꯏ ꯚꯛꯇ ꯅꯤꯡꯒꯤ ꯚꯤꯡꯒꯤ ꯍꯥꯏ ꯆꯠꯂꯨ ꯅꯤꯡꯒꯤ ꯚꯤꯡꯒꯤ ꯑꯥꯗ ꯖꯣꯝꯒꯤ ꯗꯨꯠꯅ ꯅꯤꯄꯥ ꯁꯗꯥꯟꯕ ꯃꯈꯣꯡ ꯄꯨꯜꯂꯒ ꯄꯨꯔꯤꯁꯦ ꯁꯣꯔ ꯁꯣꯔ ꯂꯥꯎꯅ ꯆꯤꯡ ꯄꯨꯔꯤꯁꯦ ꯄꯨ ꯂꯥꯛꯑꯣ ꯃꯥꯏ ꯅꯤꯡꯒꯤ ꯚꯤꯡꯒꯤ ꯑꯅꯤ ꯆꯠꯈꯤꯗꯅ ꯖꯣꯝ ꯗꯨꯠꯀꯤ ꯑꯅꯤꯁꯤ ꯃꯥꯡꯗ ꯊꯠꯂꯦ ꯍꯦ ꯖꯣꯝꯒꯤ ꯗꯨꯠ ꯅꯣꯏꯅ ꯄꯨꯔꯤꯕ ꯁꯗꯥꯟꯕꯗꯣ ꯑꯩꯈꯣꯏꯗ ꯄꯤꯔꯝꯃꯨ ꯑꯩꯈꯣꯏ ꯃꯍꯥꯗꯦꯕꯅ ꯀꯩꯂꯥꯁꯇ ꯄꯨꯔꯛꯑꯣ ꯍꯥꯏ ꯖꯣꯝ ꯗꯨꯠꯁꯤꯅ ꯍꯥꯏꯌꯦꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯖꯣꯝ ꯃꯍꯥꯔꯥꯖꯀꯤ ꯕꯩꯀꯔꯅꯤ ꯄꯤꯔꯣꯏꯅ ꯃꯗꯨꯒꯤ ꯅꯤꯡꯒꯤ ꯚꯤꯡꯒꯤ ꯑꯅꯤꯒ ꯌꯨꯙ ꯇꯧꯅꯕꯗꯒꯤ ꯅꯪꯒꯤ ꯚꯤꯡꯒꯤ ꯑꯅꯤ ꯉꯝꯃꯒ ꯄꯨꯔ ꯂꯥꯛ ꯀꯩꯂꯥꯁꯇ ꯄꯨ ꯂꯥꯛꯏ ꯃꯗꯩ ꯖꯣꯝ ꯗꯨꯠꯁꯤ ꯃꯅꯥꯏꯁꯤꯅꯤ ꯆꯠꯈꯤꯗꯅ ꯖꯣꯝ ꯗꯨꯠꯇ ꯋꯥꯀꯠꯂꯨꯔꯦ ꯖꯣꯝꯅ ꯀꯩꯗꯧꯔꯦ ꯁꯗꯥꯟꯕ ꯄꯣꯔꯛꯇ꯭ꯔꯗꯤ ꯃꯍꯥꯔꯥꯖ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯖꯤꯁꯧꯒꯤ ꯊꯧꯔꯤꯅ ꯄꯨꯜꯂ ꯄꯨꯔꯛꯄꯅꯤ ꯑꯗꯣ ꯃꯍꯥꯗꯦꯕꯒꯤ ꯃꯅꯥꯏ ꯚꯛꯇꯅꯤꯅ ꯃꯨꯜꯂꯒ ꯄꯨꯈ꯭ꯔꯦ ꯖꯣꯝꯅ ꯈꯜꯂꯦ ꯍꯁ ꯀꯔꯤꯅꯣ ꯑꯩꯅ ꯙꯔꯃ ꯕꯤꯆꯥꯔ ꯇꯧꯖꯕꯅꯤ ꯃꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯝꯇ ꯉꯥꯏꯈꯣꯀꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯦꯀꯣ ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯖꯣꯝꯅ ꯁꯥꯎꯔꯦꯕ ꯍꯁ ꯑꯩꯅ ꯑꯆꯨꯝ ꯑꯔꯥꯟ ꯕꯤꯆꯥꯔ ꯇꯧꯖꯕꯅꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯗ꯭ꯔꯕ ꯍꯤꯡꯁꯥꯗ ꯇꯧ ꯂꯥꯛꯏꯕ ꯄꯥꯄꯤꯗꯨꯕꯨ ꯃꯥꯅ ꯄꯨꯔꯒ ꯃꯨꯜꯍꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯄ꯭ꯔꯚꯨꯅ ꯖꯣꯝꯅ ꯁꯥꯎꯔꯦꯕꯀꯣ ꯖꯣꯝꯅ ꯁꯥꯎꯁꯤ ꯖꯣꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯖꯣꯝ ꯃꯍꯥꯔꯥꯖꯁꯦ ꯏꯔꯣꯏ ꯊꯧꯔꯣꯏ ꯇꯣꯡꯉ ꯂꯥꯛꯑꯦ ꯀꯩꯂꯥꯁꯇ ꯂꯥꯛꯑꯒ ꯀꯩꯂꯥꯁꯄꯇꯤꯗ ꯚꯛꯇꯤ ꯀꯜꯂꯦ ꯄ꯭ꯔꯚꯨ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯗꯤ ꯙꯔꯃ ꯕꯤꯆꯥꯔ ꯇꯧꯕꯅꯤ ꯄ꯭ꯔꯚꯨꯅ ꯀꯩꯒꯤꯅꯣ ꯄꯥꯄꯤꯗꯨꯕꯨ ꯂꯧꯍꯧꯔꯤꯗꯣ ꯃꯥꯛꯇꯤ ꯑꯐꯕ ꯊꯕꯛ ꯇꯧꯗꯦ ꯃꯥꯛꯇꯤ ꯍꯤꯡꯁꯥꯇꯅꯤ ꯃꯥꯡ ꯇꯧꯋꯦ
ꯃꯇꯝꯁꯦ ꯃꯍꯥꯗꯦꯕꯅ ꯍꯥꯏꯔꯦꯕꯀꯣ ꯆꯨꯝꯃꯤ ꯃꯥ ꯄꯥꯞ ꯌꯥꯝ ꯇꯧꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯅꯣꯡꯃ ꯁꯔꯒ ꯃꯔꯛꯇ ꯄꯇꯥꯟꯗ ꯁꯤꯕꯔꯥꯇꯤ ꯍꯥꯏꯅ ꯑꯩꯒꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯄ ꯁꯤꯕꯔꯥꯇꯤ ꯅꯨꯃꯤꯠꯁꯦ ꯃꯥ ꯁꯥꯗꯥꯕ ꯅꯨꯃꯤꯠꯁꯦ ꯃꯥ ꯁꯥ ꯐꯪꯗꯗꯅ ꯃꯥ ꯑꯍꯤꯡ ꯆꯨꯞꯄ ꯖꯪꯒꯜꯒꯤ ꯁꯨꯛꯂꯕ ꯕꯣꯟꯒꯤ ꯎꯊꯛꯇ ꯃꯥꯁꯦ ꯌꯥꯏꯔꯛꯏ ꯃꯇꯝꯁꯦ ꯃꯥꯅ ꯃꯌꯨꯝꯗ ꯂꯩꯕ ꯃꯆꯥꯁꯤꯡꯗꯨ ꯆꯔꯥ ꯍꯦꯟꯅ ꯀꯞꯄꯝꯃꯅꯤ ꯍꯥꯏꯅ ꯃꯥꯅ ꯃꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯀꯞꯄ ꯃꯇꯝꯗꯨꯒ ꯃꯥꯅ ꯐꯝꯃꯤꯕ ꯃꯈꯥꯗꯨꯒ ꯎꯆꯦꯛ ꯃꯆꯥꯅꯤ ꯃꯃꯥ ꯃꯄꯥ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯂꯥꯝꯅ ꯆꯤ ꯆꯤ ꯈꯣꯡꯕ ꯃꯥꯒꯤ ꯀꯞꯄ ꯃꯄꯤ ꯑꯗꯨꯅ ꯖꯤꯕ ꯑꯠꯃꯥ ꯑꯅꯤꯕꯨ ꯃꯥꯅ ꯀꯟꯕꯤꯈꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯃꯤꯠꯇꯨꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯁꯤꯕꯔꯥꯇꯤ ꯅꯨꯃꯤꯠꯅꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯃꯥꯅ ꯑꯩꯒꯤ ꯅꯥꯝꯗ ꯁꯣꯜꯂꯒ ꯃꯥꯅ ꯕꯔꯇ ꯇꯧꯔꯒ ꯂꯦꯟꯈꯤꯕ ꯑꯗꯣ ꯃꯍꯥꯛꯁꯦ ꯃꯍꯥꯕꯩꯁ꯭ꯅꯣꯞꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯑꯩ ꯌꯣꯝ ꯅꯪꯒꯤ ꯅꯐꯝ ꯄꯤꯔꯔꯣꯏ ꯃꯍꯥꯛꯁꯦ ꯑꯩ ꯕꯩꯀꯨꯔ ꯙꯥꯝꯗ ꯊꯥꯔꯅꯤ ꯌꯦꯡꯉꯨꯀꯣ ꯉꯁꯥꯏ ꯄꯥꯞ ꯇꯧꯔꯝꯕ ꯃꯤ ꯑꯁꯦ ꯉꯥꯛꯇꯪꯅ ꯃꯥꯒꯤ ꯄꯥꯞꯃꯨꯛ ꯀꯣꯛꯈꯤꯕꯅꯤ ꯌꯦꯡꯉꯨꯀꯣ ꯃꯔꯝ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯖꯣꯕꯅ ꯃꯇꯝꯗꯨꯗ ꯐꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯚꯨ ꯅꯪꯒꯤ ꯀ꯭ꯔꯤꯄꯥꯅꯤ ꯅꯪꯅ ꯁꯤꯟꯕ ꯂꯤꯂꯥꯅꯤ ꯆꯨꯝꯃꯤ ꯃꯥꯛꯇꯤ ꯃꯍꯥꯕꯩꯁ꯭ꯅꯣꯞꯅꯤ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯑꯩ ꯍꯜꯂꯒꯦ ꯍꯥꯏꯅ ꯑꯗꯨꯒ ꯉꯥꯛꯇꯪꯅ ꯖꯣꯕꯗꯣ ꯍꯟꯈ꯭ꯔꯦ ꯉꯁꯥꯏ ꯁꯥꯗꯥꯟꯕ ꯄꯥꯞꯄꯤꯗꯣ ꯅꯣꯡꯃ ꯁꯤꯕꯔꯥꯇꯤ ꯅꯨꯃꯤꯠꯇ ꯕꯔꯇ ꯇꯧꯖꯔꯨꯕ ꯖꯤꯕ ꯃꯥ ꯑꯅꯤꯕꯨ ꯀꯟꯕꯤꯈꯤꯕ ꯃꯥꯅ ꯕꯔꯇ ꯍꯦꯟꯖꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯅ ꯀꯨꯏꯅ ꯐꯪꯉꯤꯗ ꯃꯥꯗꯣ ꯁꯔꯒ ꯂꯝꯕꯤꯗ ꯌꯧꯔꯦꯕꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒꯨꯝꯕ ꯃꯈꯣꯏꯅ ꯇꯧꯕꯗꯤ ꯁꯔꯒ ꯐꯪꯉꯤ ꯃꯔꯝꯗꯤ ꯍꯤꯡꯁꯥ ꯇꯧꯕ ꯇꯥꯔꯒꯁꯨ ꯃꯣꯏꯗꯤ ꯑꯆꯨꯝꯕꯗ ꯆꯠꯄ ꯃꯇꯝꯗꯨꯒꯤ ꯁꯩꯇ ꯖꯨꯛꯀꯤ ꯋꯥꯔꯤꯅꯤ ꯁꯩꯇ ꯇꯦꯇꯥꯔ ꯇꯧꯅꯔꯝꯃꯤꯁꯦ ꯍꯧꯖꯤꯛꯀꯤ ꯀꯂꯤ ꯍꯥꯏꯁꯤꯅꯕꯨ ꯍꯤꯡꯁꯥꯅ ꯌꯥꯝꯅ ꯍꯦꯟꯕ ꯃꯩꯗꯤ ꯃꯤ ꯑꯃ ꯊꯕꯛ ꯇꯧꯔ ꯀꯜꯂꯛꯄ ꯃꯤ ꯍꯧꯕ ꯀꯟꯖꯥꯎꯕ ꯃꯇꯝꯗꯗꯤ ꯍꯥꯟꯅꯗꯤ ꯁꯨꯝꯕ ꯌꯥꯝ ꯂꯩꯅꯔꯝꯗꯦ ꯃꯤꯁꯤꯡꯁꯦ ꯙꯔꯃ ꯂꯣꯏ ꯆꯦꯜꯂꯝꯃꯤ ꯁꯩꯇ ꯖꯨꯛꯇꯗꯤ ꯎ ꯋꯥꯕ ꯂꯣꯏꯅ ꯃꯔꯣꯜ ꯉꯥꯡꯉꯝꯃꯤ ꯀꯣ ꯑꯩꯈꯣꯏꯅ ꯎ ꯑꯃ ꯍꯦꯛꯇ ꯕꯠ ꯀꯛꯊꯠꯄ ꯋꯥ ꯑꯃ ꯕꯠ ꯀꯛꯄ ꯃꯁꯤ ꯐꯠꯇꯦꯕ ꯎ ꯑꯃ ꯀꯛꯄ ꯇꯥꯔꯒꯗꯤ ꯋꯥ ꯑꯃ ꯀꯛꯄ ꯇꯥꯔ ꯅꯣꯡ ꯃꯥꯡꯗ ꯍꯥꯏꯕ ꯑꯃ ꯆꯪꯉꯤ ꯅꯪ ꯑꯁꯦ ꯍꯌꯦꯡ ꯀꯛꯄ ꯇꯥꯔꯦ ꯑꯩ ꯂꯥꯏ ꯒꯨꯔꯨꯁꯤꯡ ꯊꯕꯛ ꯇꯧꯒꯗꯕꯅꯦꯅ ꯍꯥꯏꯕ ꯑꯃ ꯆꯪꯉꯝꯃꯤ ꯍꯥꯟꯅꯗꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕ ꯀꯩꯅ ꯃꯈꯣꯏꯁꯨ ꯖꯤꯕ ꯃꯥ ꯊꯋꯥꯏ ꯄꯥꯜꯂꯦꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃ ꯍꯦꯛꯇ ꯋꯥꯍꯩ ꯑꯃ ꯊꯕꯛ ꯑꯃ ꯇꯧ ꯍꯦꯛꯇ ꯀꯛꯄ ꯌꯥꯗꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯅꯤ ꯍꯦꯛꯇ ꯕꯠ ꯖꯤꯕ ꯑꯃ ꯍꯦꯛꯇ ꯊꯣꯛ ꯍꯥꯠꯇꯣꯛꯄ ꯑꯗꯨ ꯖꯤꯕ ꯍꯥꯏꯁꯦ ꯃꯥ ꯎ ꯋꯥ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯪꯉꯣꯏ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯥꯁꯨ ꯊꯋꯥꯏ ꯄꯥꯜꯂꯤꯕ ꯊꯋꯥꯏ ꯄꯥꯟꯗꯕ ꯖꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦꯀꯣ ꯑꯗꯨꯅꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯁꯨ ꯈꯪꯉꯤ ꯍꯥꯏꯕ ꯅꯠꯇꯦ ꯁꯨꯝ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯥꯏꯕꯪꯄꯥꯟ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯍꯥꯏꯅꯗ꯭ꯔꯅ ꯏꯁꯩꯗꯕ ꯕꯔꯃꯍꯥꯃꯛꯅ ꯐꯪꯉꯝꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯇꯥꯏꯕꯪ ꯃꯄꯣꯛꯅꯤ ꯀꯥꯏ ꯍꯥꯏꯅꯔꯤꯁꯦꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎꯕꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯇꯇꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯃꯄꯣꯛꯅꯤ ꯍꯟꯗꯛ ꯄꯣꯛꯏꯕ ꯇꯥꯏꯕꯪ ꯃꯄꯣꯛ ꯑꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣꯝꯅ ꯀꯔꯃ ꯐꯔꯛꯄꯗꯣ ꯍꯟꯗꯛ ꯃꯄꯣꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯄꯣꯛꯅ ꯄꯣꯛꯏꯅꯦꯕ ꯑꯩꯈꯣꯏꯁꯦ ꯌꯦꯡꯉꯨ ꯖꯤꯕ ꯂꯈꯥ ꯀꯌꯥꯅꯣ ꯂꯩꯈꯥ ꯍꯧꯔꯤꯁꯦ ꯂꯣꯏꯅ ꯁꯥ ꯁꯟ ꯏꯔꯣꯏ ꯇꯤꯟ ꯀꯥꯡ ꯂꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯄꯣꯛꯅ ꯄꯣꯛꯏꯕꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯄꯣꯛ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯏꯅꯗꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯄꯣꯛꯅ ꯄꯣꯛꯄꯅꯦꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯄꯣꯛꯅ ꯄꯣꯛꯄ ꯇꯥꯔꯗꯤ ꯀꯔꯃ ꯇꯧ ꯍꯥꯏꯕꯅꯦꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯄꯟꯆꯕꯨꯠꯅ ꯁꯥꯕ ꯗꯤꯍꯦꯅꯤ ꯃꯌꯥ ꯂꯨꯕꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯂꯨꯞꯄꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯂꯨꯞ ꯌꯥꯎꯔꯒꯁꯨ ꯍꯦꯟꯖꯟꯕꯗꯤ ꯐꯠꯇꯕ ꯑꯗꯨ ꯙꯔꯃ ꯍꯥꯏꯕ ꯙꯔꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯂꯟꯅꯤ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯅꯦ ꯀꯨꯊꯤꯗ ꯃꯥꯒꯤ ꯆꯍꯤ ꯆꯥꯝ ꯏꯔꯝꯃꯤ ꯀꯥꯏꯅ ꯆꯍꯤ ꯆꯥꯝ ꯀꯨꯊꯤꯗ ꯏꯔꯝꯃꯤ ꯃꯥ ꯆꯍꯤ ꯆꯥꯝ ꯀꯩꯗꯧꯕꯩ ꯄꯨꯟꯁꯤꯔꯣꯏ ꯃꯔꯝꯗꯤ ꯃꯥꯅ ꯅꯤꯇꯤ ꯆꯨꯝꯗꯕ ꯀꯔꯃ ꯐꯠꯇ꯭ꯔꯕ ꯀꯔꯃ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯍꯥꯏꯗꯅ ꯀꯩꯗꯧꯗꯣꯏꯅꯣꯗ ꯕꯤꯙꯤꯅ ꯇꯝꯃꯝꯕꯅꯤ ꯏꯁꯣꯔꯅ ꯇꯝꯃꯝꯕꯅꯤ ꯀꯅꯥꯅ ꯀꯛꯊꯣꯛꯄ ꯉꯝꯕꯅꯣ ꯂꯣꯏ ꯁꯤꯒꯗꯕꯅꯤ ꯀꯥꯏꯗꯣ ꯆꯨꯝꯃꯦꯕ ꯕꯤꯙꯤꯅ ꯏꯕ ꯂꯦꯈꯥꯅꯦꯕ ꯑꯗꯨꯕꯨ ꯕꯤꯙꯤꯅ ꯏꯕ ꯂꯦꯈꯥꯁꯦ ꯀꯅꯥꯒꯨꯝꯕ ꯀꯛꯄ ꯉꯝꯗꯦꯕ ꯑꯗꯨꯕꯨ ꯚꯒꯋꯥꯟꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤꯕ ꯒꯤꯇꯥꯗ ꯚꯒꯕꯇꯥ ꯀꯔꯃ ꯇꯧ ꯍꯥꯏꯅ ꯚꯒꯋꯥꯟ ꯑꯃꯨꯛ ꯀꯔꯃ ꯇꯧꯔꯕꯗꯤ ꯃꯥ ꯆꯍꯤ ꯆꯥꯝꯗ ꯍꯦꯟꯅ ꯄꯨꯟꯁꯤꯅꯦꯕ ꯑꯗꯨꯗꯤ ꯌꯥꯝ ꯀꯅꯥꯒꯨꯝꯕ ꯌꯦꯡꯉꯨ ꯃꯌꯥꯝꯁꯨ ꯈꯪꯅꯔꯝꯒꯅꯤꯀꯣ ꯆꯍꯤ ꯍꯨꯝꯐꯨ ꯍꯨꯝꯗ꯭ꯔꯥ ꯄꯨꯟꯁꯤꯕ ꯃꯤꯅ ꯆꯍꯤ ꯃꯄꯨꯟꯁꯤ ꯀꯨꯊꯤꯗ ꯏꯔꯒꯗ ꯆꯍꯤ ꯆꯥꯝ ꯍꯦꯟꯅ ꯄꯨꯟꯁꯤꯕ ꯂꯩ ꯀꯔꯤꯒꯤꯅꯣ ꯃꯥ ꯀꯔꯃ ꯇꯧꯕ ꯑꯗꯨ ꯕꯤꯙꯤ ꯂꯦꯈꯥꯁꯦ ꯕꯤꯙꯤꯅ ꯏꯕꯗ ꯀꯅꯥꯝ ꯀꯛꯄ ꯉꯝꯗꯦ ꯑꯗꯨꯕꯨ ꯏꯁꯥꯅ ꯀꯔꯃ ꯇꯧꯔꯕꯗꯤ ꯃꯥ ꯆꯍꯤ ꯍꯦꯟꯅ ꯄꯨꯟꯁꯤꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩ ꯑꯩ ꯗꯥꯟ ꯇꯧꯔꯒꯗ ꯙꯔꯃ ꯅꯠꯇꯦꯀꯣ ꯗꯥꯟ ꯇꯧꯕꯁꯨ ꯃꯈꯜ ꯌꯥꯝꯃꯦꯀꯣ ꯑꯩꯅ ꯉꯁꯤ ꯂꯩꯇꯕ ꯑꯃꯗ ꯂꯨꯄꯥ 10,000 ꯗꯥꯟ ꯇꯧꯈ꯭ꯔꯦ ꯂꯥꯏꯁꯪ ꯑꯃꯗ ꯑꯩꯅ ꯂꯨꯄꯥ 500,000 ꯀꯠꯈ꯭ꯔꯦ ꯑꯗꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯩ ꯀꯩꯅꯣ ꯇꯧꯗꯣꯏ ꯅꯠꯇꯦ ꯗꯥꯟ ꯙꯔꯃ ꯅꯠꯇꯦꯀꯣꯗꯣ
ꯑꯁꯤꯁꯨ ꯑꯩ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯍꯥꯏꯔꯝꯕꯅꯤ ꯑꯩ ꯀꯅꯥꯝꯅ ꯂꯩꯅꯗ꯭ꯔꯦꯅꯦ ꯑꯩ ꯑꯗꯨꯝꯕ ꯁꯣꯁꯥꯏꯇꯤꯗ ꯂꯨꯄꯥ 1,000 ꯀꯠꯈ꯭ꯔꯦ ꯑꯗꯨꯝꯕ ꯃꯟꯗꯤꯔꯗ ꯂꯨꯄꯥ 1,00,000 ꯀꯠꯈ꯭ꯔꯦ ꯀꯥꯏꯅ ꯃꯌꯥꯝ ꯑꯗꯨꯝ ꯐꯝꯃꯗꯒ ꯑꯗꯨꯝ ꯕꯥꯁꯣꯟ ꯇꯧꯅꯕꯅꯦꯕ ꯅꯣꯡꯃꯗ ꯌꯥꯗꯦ ꯀꯔꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨꯁꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅ ꯑꯩꯅ ꯇꯧꯈꯤꯕ ꯗꯥꯟ ꯑꯗꯣ ꯃꯤ ꯑꯃꯗ ꯂꯤꯕ ꯌꯥꯗꯦ ꯃꯤꯉꯣꯟꯗ ꯑꯗꯨꯝ ꯑꯩꯅ ꯒꯥꯏ ꯊꯣꯛꯄ ꯂꯤꯊꯣꯛꯄ ꯇꯝꯕ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯃꯗꯨ ꯇꯝꯊꯣꯛꯇ꯭ꯔꯒ ꯄꯦꯟꯖꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯖꯩꯑꯕꯀꯣ ꯑꯩꯅ ꯑꯗꯨꯒ ꯑꯗꯨꯛ ꯗꯥꯟ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯀꯠꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯊꯣꯏ ꯄꯦꯟꯖꯕ ꯃꯗꯨ ꯐꯠꯇꯦ ꯇꯝꯊꯣꯛꯎꯔꯕ ꯇꯥꯔꯒꯗꯤ ꯃꯥꯡ ꯀꯠꯆꯕꯗ ꯃꯍꯩ ꯐꯪꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤꯀꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯦꯕ ꯕꯖꯥꯔꯗ ꯂꯤꯁꯥ केजी कितना 1200 रुपया इस 1100 ले लो ठीक है ꯂꯧꯔꯛꯀꯅꯦꯕ ꯂꯥꯏꯗ ꯏꯁꯣꯔꯗ ꯀꯞꯄꯩ ꯂꯐꯣꯏ ꯂꯐꯥꯡ ꯐꯖꯈ꯭ꯔꯕ ꯂꯐꯥꯡ ꯐꯖꯕ ꯂꯐꯣꯏꯗꯣ ꯀꯣꯂꯥ कितना केंदा कितना ꯍꯪꯕꯗ 80 रुपया ꯍꯥꯏꯕ ꯃꯇꯝꯗ 30 ꯄꯤꯒꯦ ꯍꯥꯏꯅꯦꯕꯀꯣ ꯂꯥꯏꯗ ꯀꯠꯄꯗꯣ ꯃꯃꯜ ꯇꯨꯛꯅꯔꯤꯕ ꯉꯁꯥꯏ ꯂꯨꯄꯥ 30 ꯄꯤꯕ ꯂꯐꯣꯏꯗꯣ ꯂꯥꯁꯇ ꯂꯨꯄꯥ 10 10 ꯄꯤꯕ ꯂꯐꯣꯏ ꯂꯩꯔ ꯄꯨꯅꯦꯕ ꯑꯗ ꯏꯁꯣꯔꯗ ꯀꯠꯄ ꯍꯥꯏꯁꯦꯀꯣ ꯑꯩꯅ ꯆꯥꯅꯤꯡꯉꯤꯕ ꯄꯣꯠ ꯑꯗꯣ ꯏꯁꯣꯔꯅ ꯂꯧꯒꯗꯣꯏꯅꯤ ꯂꯐꯣꯏꯁꯦ ꯍꯥꯎꯔꯅꯤꯀꯣ ꯑꯁꯤ ꯂꯐꯣꯏꯁꯦ ꯍꯥꯏꯅ ꯈꯟꯅ ꯂꯩꯔꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯏꯁꯣꯔ ꯀꯠꯄꯗ ꯚꯒꯋꯥꯟ ꯂꯧꯗꯣꯏꯅꯤ ꯀꯩꯒꯤꯅꯣ ꯍꯥꯎꯔꯅꯤ ꯈꯜꯂꯤꯁꯦ ꯑꯩꯒꯤ ꯑꯠꯃꯥꯗ ꯂꯩꯕ ꯚꯒꯋꯥꯟꯗꯨꯅ ꯄꯥꯝꯃꯕ ꯑꯗꯩ ꯑꯩꯈꯣꯏ ꯑꯃꯅ ꯀꯩꯅꯣꯗ ꯉꯁꯤ ꯁꯄꯣꯁ ꯑꯩ ꯃꯤ ꯀꯣꯏꯔꯦ ꯁꯜꯃꯥ ꯂꯩꯔꯤꯕ꯭ꯔꯣ ꯋꯥꯔꯤ ꯇꯥꯔꯤꯕ꯭ꯔꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯍꯥꯏꯔꯦ ꯑꯁ ꯃꯪꯒꯣꯜꯁꯦ ꯑꯄꯦꯜꯁꯦ ꯆꯥꯎꯋꯣ ꯍꯥꯏ ꯏꯀꯥꯏꯗꯅ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯩ ꯆꯥꯛ ꯆꯥꯗꯉꯥꯏ ꯀꯥꯏꯅ ꯃꯗꯨ ꯆꯥꯗꯕꯗꯣ ꯐꯠꯇꯦ ꯊꯃꯣꯏ ꯆꯥꯅꯤꯡꯉꯤꯕ ꯑꯄꯦꯜꯗꯣ ꯏꯀꯥꯏꯗꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯗꯣ ꯃꯥ ꯄꯥꯞ ꯆꯪꯉꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯥꯅ ꯉꯁꯥꯏꯒꯤ ꯊꯃꯣꯏꯗ ꯆꯥꯅꯤꯡꯉꯤꯁꯦ ꯊꯃꯣꯏꯗ ꯆꯥꯅꯤꯡꯉꯤꯁꯦ ꯀꯅꯥꯅ ꯀꯧꯔꯤꯅꯣ ꯚꯒꯋꯥꯟꯅ ꯀꯧꯔꯤꯕ ꯊꯃꯣꯏꯗ ꯂꯩꯕ ꯑꯠꯃꯥꯗꯣ ꯚꯒꯋꯥꯟꯅ ꯆꯥꯅꯤꯡꯉꯤꯕ ꯃꯗꯨ ꯑꯩꯅ ꯏꯀꯥꯏꯕꯗꯤ ꯆꯥꯅꯤꯡꯗꯦ ꯄꯤꯖꯗꯕꯗꯣ ꯃꯁꯤ ꯑꯄꯔꯥꯙ ꯆꯪꯉꯦ ꯑꯁꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯛꯄꯁꯤꯗ ꯅꯨꯡꯉꯥꯏꯗꯅ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯋꯥꯔꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇ ꯋꯥꯔꯤ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯔꯦ ꯀꯔꯤꯝ ꯈꯨꯝꯃꯛꯇ꯭ꯔꯦ ꯑꯗꯨꯗꯤ ꯁꯪꯒꯤꯇꯥ ꯁꯔꯃ ꯆꯠꯈ꯭ꯔꯕ ꯂꯩꯔꯤꯕ ꯈꯪꯗꯦ ꯑꯗꯨꯅꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯌꯥꯝ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯅ ꯁꯤ ꯍꯥꯏꯔꯒ ꯃꯤꯅ ꯁꯥꯎꯅꯤꯡꯕꯗꯤ ꯌꯥꯏꯀꯣ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯑꯆꯨꯝꯕꯗꯤ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯃꯩꯇꯩꯁꯦ ꯑꯩꯁꯨ ꯉꯥꯏꯔꯦꯕꯀꯣ ꯂꯥꯏꯗ ꯀꯠꯄꯗꯤꯅꯦ ꯌꯥꯝꯅ ꯂꯧꯇꯥꯅꯕꯅꯤ ꯀꯣ ꯁꯣꯔꯥꯗ ꯀꯔꯃ ꯑꯃꯗ ꯇꯧꯔꯤꯕ ꯈꯔꯆꯥꯁꯦ ꯌꯥꯝꯅ ꯄꯨꯅꯦꯕꯀꯣ ꯈꯖꯤꯛꯀꯤ ꯁꯥꯡꯅꯠꯇꯦ ꯏꯅꯥꯛ ꯈꯨꯟꯐꯝꯅ ꯂꯨꯄꯥ 1,00,000 ꯍꯦꯟꯅ ꯆꯪꯕ ꯌꯥꯎꯔꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯣ 30,40 ꯑꯗꯨꯝ ꯆꯪꯉꯝꯃꯤ ꯀꯅꯥ ꯂꯨꯄꯥ 2,00,000ꯒ ꯆꯪꯕ ꯌꯥꯎꯏ ꯀꯔꯃ ꯑꯃꯗ ꯑꯗꯨꯒꯗꯤ ꯉꯁꯥꯏꯗꯤ ꯂꯥꯟꯗꯕ ꯌꯥꯗꯕ ꯖꯤꯕ ꯑꯠꯃꯥꯗꯨ ꯎꯙꯥꯒꯤꯗꯃꯛꯇ ꯋꯥꯔꯤꯕ ꯕ꯭ꯔꯥꯍ꯭ꯃꯣꯟ ꯅꯥꯝꯁꯣꯟꯕꯗꯣ ꯃꯗꯨ ꯗꯈꯤꯅꯥ ꯇꯧꯔꯝꯗꯥꯏꯗꯅꯅꯦ ꯂꯧ ꯇꯥꯟꯅꯔꯅꯦꯕꯀꯣ ꯃꯁꯤ ꯍꯧꯅꯕꯤꯅꯤ ꯀꯣ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯑꯍꯜ ꯂꯃꯟ ꯍꯥꯏꯗꯨꯅꯤ ꯚꯛꯇ ꯕꯩꯁꯅꯣ ꯕ꯭ꯔꯥꯍ꯭ꯃꯟ ꯕꯩꯁꯅꯣ ꯗꯥꯟ ꯇꯧ ꯂꯦꯝꯅ ꯃꯥꯡꯉꯣꯏ ꯀꯥꯏ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏꯗꯤ ꯃꯗꯨ ꯇꯧꯅꯤꯡꯗꯦꯕ ꯋꯥꯔꯧꯖꯗꯦ ꯑꯣꯖꯥꯕꯨ ꯋꯥꯔꯧꯖꯗꯦ ꯑꯩꯈꯣꯏꯁꯨ ꯋꯥꯔꯧꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯃꯪꯇꯤꯛꯅꯕ ꯌꯥꯗꯦ ꯅꯥꯝ ꯁꯣꯟꯕꯗ ꯄꯩꯁꯥ ꯑꯗꯨꯛ ꯄꯤꯌꯨ ꯑꯗꯨ ꯍꯥꯏꯌꯨꯕ ꯃꯁꯤ ꯐꯠꯇꯦ ꯃꯁꯤ ꯌꯥꯝꯅ ꯄꯥꯞꯅꯤ ꯃꯁꯤ ꯑꯄꯔꯥꯙꯅꯤ ꯃꯗꯨ ꯄꯩꯁꯥꯗꯣ ꯗꯈꯤꯅꯥꯗ ꯍꯥꯞꯄꯨ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯁꯣꯜꯂꯤꯕ ꯅꯥꯝꯗꯣ ꯖꯣꯟ ꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯃꯃꯜ ꯂꯩꯇ꯭ꯔꯦꯀꯣ ꯂꯩꯅꯥꯕꯨꯂꯅ ꯍꯣꯏ ꯍꯥꯏꯅ ꯕꯦꯟꯙꯧ ꯍꯣꯏꯇ ꯂꯥꯛꯑꯣ ꯏꯃꯥ ꯕꯦꯟꯙꯧ ꯂꯥꯏꯔꯤꯛ ꯇꯧꯕ ꯏꯆꯥꯅ ꯉꯥꯏꯔꯤꯃꯤꯅꯦ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯨꯗ ꯃꯣꯔꯅꯤꯡ ꯕꯦꯟꯙꯧ ꯁꯔꯃ ꯂꯩꯔꯤꯕ꯭ꯔꯣ ꯑꯁꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯀꯗꯥꯏꯗꯅꯣ ꯄꯨꯡꯊꯣꯛ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯗꯥꯟ ꯀꯔꯃ ꯇꯧꯕ ꯑꯩꯗꯤ ꯃꯌꯥꯝ ꯀꯣ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯂꯥꯏꯔꯕ ꯑꯃ ꯊꯕꯛ ꯁꯨꯕ ꯃꯪꯇꯤꯛꯅꯕ ꯑꯩ ꯁꯦꯝꯕ ꯅꯨꯡꯉꯥꯏꯇꯦ ꯃꯤ ꯑꯃ ꯊꯕꯛ ꯁꯨꯕ ꯀꯣ ꯃꯣꯔꯅꯤꯡ ꯊꯕꯛ ꯁꯨꯕ ꯀꯥꯏꯁꯦ ꯉꯁꯤ ꯃꯤ ꯌꯨꯝꯗ ꯃꯤꯈꯥ ꯅꯤꯕ ꯂꯥꯛꯄ ꯊꯕꯛ ꯁꯨꯕ ꯀꯥꯏꯁꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯂꯥꯏꯔꯕ ꯂꯩꯇ꯭ꯔꯦꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯕ ꯍꯧꯖꯤꯛ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯂꯣꯏꯅ ꯏꯅꯥꯛ ꯈꯨꯟ ꯄꯩꯁꯥ ꯄꯥꯏꯕ ꯉꯥꯛꯇꯅꯤ ꯀꯣ ꯏꯅꯥꯎꯕꯨ ꯍꯌꯦꯡ ꯀꯩꯕ ꯏꯆꯥ ꯇꯤꯇꯣꯟ ꯊꯤꯟꯕꯒꯤ ꯉꯟꯅ ꯍꯧꯒꯗꯕꯅꯤ ꯃꯌꯥꯝꯕ ꯄꯣꯊꯥꯖꯔꯒꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯗꯥ ꯁꯨꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯉꯕ ꯃꯇꯝꯐꯥꯎ
ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯇꯥ ꯁꯨꯔꯆꯟꯗ꯭ꯔꯕꯨ ꯅꯅꯥꯎꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯀꯣ ꯏꯅꯥꯎꯄꯥ ꯂꯥꯛꯇꯣꯔꯦ ꯃꯁꯨ ꯍꯥꯏ ꯑꯩ ꯅꯨꯄꯥ ꯂꯥꯛꯇꯣꯔꯦ ꯃꯁꯨ ꯑꯗꯨꯅꯤ ꯏꯆꯤꯟ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯆꯞ ꯃꯥꯟꯅꯩ ꯂꯥꯏꯔꯕ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯃꯥꯒꯤ ꯍꯟꯅꯦꯝꯅ ꯀꯅꯥ ꯂꯩꯇꯕ ꯑꯌꯥ ꯅꯨꯄꯥ ꯂꯥꯛꯇꯣꯔꯦ ꯍꯪꯕꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯂꯥꯛꯇ꯭ꯔꯥ ꯍꯪꯕꯅꯤ ꯍꯥꯏꯕ ꯀꯅꯥ ꯅꯨꯄꯥ ꯂꯥꯛꯇ꯭ꯔꯥ ꯍꯪꯕꯅꯤ ꯍꯥꯏꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀ꯭ꯔꯤꯁꯅ ꯑꯗꯨꯅ ꯏꯆꯤꯟ ꯃꯌꯥꯝ ꯅꯣꯡꯃꯒꯤ ꯏꯁꯣꯔ ꯅꯥꯝ ꯀꯥꯎꯗꯕ ꯅꯣꯡꯃꯒꯤ ꯏꯁꯣꯔ ꯅꯥꯝ ꯁꯣꯜꯂꯨ ꯑꯗꯨꯅ ꯑꯐꯕ ꯑꯣꯏ ꯀꯣ ꯏꯁꯣꯔꯒꯤ ꯅꯥꯝꯕꯨ ꯀꯥꯎꯗ꯭ꯔꯕ ꯅꯣꯡꯃꯇꯪꯁꯨ ꯁꯣꯟꯒꯗꯕꯅꯤꯀꯣ ꯃꯁꯨ ꯑꯩꯗꯤ ꯂꯥꯏꯔꯔꯤꯁꯤꯗꯤ ꯕꯦꯟꯗꯧꯗꯨ ꯂꯥꯏꯔꯕ ꯀꯧꯗꯦ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤ ꯀꯅꯥ ꯀꯧꯔꯤ ꯍꯥꯏꯕꯗ ꯃꯥꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯇ꯭ꯔꯕ ꯃꯤꯒꯤ ꯁꯥꯏꯖꯤꯟ ꯁꯩꯗꯥꯗ ꯇꯥꯡꯖꯔꯕ ꯑꯗꯨꯗꯒꯤꯗꯤ ꯃꯤꯒꯤ ꯁꯨꯃꯥꯡ ꯆꯠꯇꯅ ꯈꯥꯎ ꯄꯥꯏꯅ ꯆꯦꯡ ꯅꯤꯔꯤꯕ ꯃꯤꯅ ꯎꯔꯁꯨ ꯏꯀꯥꯏꯕꯅ ꯇꯨꯡꯒꯣꯏꯅ ꯊꯝꯃꯒ ꯄꯨꯛ ꯆꯥꯛꯀꯤꯗꯃꯛꯇ ꯏꯀꯥꯏꯕ ꯂꯩꯇꯅ ꯄꯤꯈꯥꯡꯅꯤ ꯆꯥꯖꯔꯤꯕꯗꯣ ꯃꯈꯣꯏꯗꯨ ꯂꯥꯏꯔꯕ ꯀꯧꯋꯦꯀꯣ ꯑꯗꯨꯗꯒꯤꯗꯤ ꯁꯨꯖꯕ ꯉꯝꯖꯗ꯭ꯔꯕ ꯃꯄꯥꯡꯒꯜ ꯁꯣꯟꯖꯔꯕ ꯁꯨꯗꯤ ꯁꯨꯅꯤꯡꯕ ꯄꯥꯡꯒꯜ ꯊꯣꯛꯇꯕ ꯃꯈꯣꯏꯗꯨ ꯂꯥꯏꯔꯕ ꯀꯧꯔꯦ ꯑꯇꯩꯗꯤ ꯈꯣꯡ ꯈꯨꯠ ꯃꯤꯠ ꯌꯥ ꯅꯥꯇꯣꯟ ꯂꯣꯏꯅ ꯄꯥꯜꯂꯤꯅ ꯃꯤꯑꯣꯏꯕ ꯑꯁꯤ ꯏꯁꯣꯔꯅ ꯊꯥꯔꯛꯄꯗ ꯀꯩꯁꯨ ꯋꯥꯅ ꯊꯥꯔꯛꯄ ꯅꯠꯇꯦ ꯁꯨꯔꯒ ꯆꯥꯎ ꯍꯥꯏꯕꯅꯤ ꯀꯔꯃ ꯇꯧ ꯍꯥꯏꯕꯅꯤꯀꯣ ꯏꯁꯣꯔꯅ ꯚꯒꯋꯥꯟꯅ ꯆꯪꯁꯤꯗ ꯁꯔꯃꯥ ꯂꯩꯔꯤꯕꯣ ꯇꯨꯝꯃꯕꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯨꯝꯕ ꯇꯥꯔꯒꯗꯤ ꯒꯨꯗ ꯅꯥꯏꯠ ꯄꯤꯕꯤꯔꯝꯃꯨ ꯑꯩꯁꯨ ꯂꯣꯏꯁꯟꯒꯗꯧꯔꯝꯃꯤ ꯑꯍꯨꯝꯇ ꯉꯥꯏꯔ ꯂꯣꯏꯒꯗꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯊꯣꯛꯄꯤꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯛꯄꯤꯔꯕꯅꯤꯅ ꯒꯨꯗ ꯅꯥꯏꯠ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯆꯞ ꯃꯥꯟꯅꯩ ꯂꯥꯏꯔꯕ ꯍꯥꯏꯗꯣ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯂꯥꯏꯔꯕ ꯍꯥꯏꯁꯦ ꯃꯥꯒꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯕ ꯃꯌꯨꯝ ꯂꯩꯇ꯭ꯔꯕ ꯃꯤꯒꯤ ꯁꯥꯏꯖꯤꯟ ꯁꯩꯗꯥ ꯇꯥꯡꯖꯔꯕ ꯃꯈꯣꯡ ꯃꯈꯨꯠꯇꯤ ꯄꯥꯟꯕ ꯊꯕꯛ ꯁꯨꯕꯗꯤ ꯉꯝꯖꯗ꯭ꯔꯕ ꯄꯥꯡꯒꯜꯅ ꯁꯣꯜꯂꯕ ꯆꯠꯄꯅ ꯋꯥꯠꯁꯜꯂꯕ ꯏꯀꯥꯏ ꯏꯀꯤ ꯍꯨꯟꯗꯣꯛꯇꯨꯅ ꯃꯈꯨꯠꯇ ꯕꯦꯛ ꯄꯥꯏꯔ ꯕꯤꯈꯥꯅꯤ ꯆꯥꯖꯔꯤꯕꯗꯣ ꯃꯈꯣꯏꯗꯨ ꯂꯥꯏꯔꯕ ꯀꯧꯔꯦ ꯕꯦꯟꯙꯧ ꯑꯣꯏꯗꯤ ꯂꯥꯏꯔꯕ ꯀꯧꯗꯦ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯃꯥ ꯏꯆꯦ ꯏꯆꯟ ꯁꯥꯒꯩ ꯅꯥꯇꯩ ꯌꯨꯝꯐꯝ ꯚꯥꯔꯤ ꯂꯣꯏꯅ ꯂꯩꯕ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯀꯧꯗꯦ ꯀꯣ ꯂꯥꯏꯔꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯨꯅꯤ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯄ ꯇꯥꯎꯟ ꯊꯣꯛꯑꯒ ꯃꯤꯉꯣꯟꯗ ꯄꯩꯁꯥꯅꯤ ꯆꯥꯕꯗꯣ ꯃꯗꯨ ꯂꯥꯏꯔꯕ ꯀꯧꯔꯦ ꯍꯥꯏꯗꯤ ꯂꯥꯏꯔꯕ ꯂꯩꯇ꯭ꯔꯦ ꯃꯁꯨ ꯕꯦꯟꯙꯧꯁꯨ ꯁꯨꯕ ꯉꯝꯗ꯭ꯔꯕꯅꯤꯅꯦ ꯂꯩꯔꯤꯁꯤꯗꯤ ꯍꯣꯏ ꯂꯩꯕꯗꯣ ꯕꯦꯟꯙꯧꯒꯤ ꯀꯔꯤꯝ ꯋꯥꯠꯇꯦꯕ ꯅꯕꯨꯡ ꯅꯨꯄꯥ ꯂꯣꯏ ꯂꯩꯔꯤ ꯁꯥꯒꯩ ꯅꯥꯇꯩ ꯂꯣꯏ ꯂꯩꯔꯤ ꯑꯍꯜ ꯂꯃꯟꯅ ꯂꯩꯐꯝꯗꯃꯛꯇ ꯊꯝꯕꯤꯔꯝꯃꯤ ꯀꯔꯤꯝ ꯋꯥꯠꯇꯦ ꯑꯗꯨ ꯂꯥꯏꯔꯕ ꯀꯧꯗꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯕꯪꯁ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯂꯩꯀꯥ ꯃꯇꯨꯡꯗ ꯂꯩꯔꯕ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯇ꯭ꯔꯕ ꯆꯥꯕ ꯊꯛꯄ ꯈꯪꯗꯕ ꯃꯣꯏꯗꯣ ꯂꯥꯏꯔꯕ ꯀꯧꯔꯛꯑꯦ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯅꯤ ꯃꯌꯨꯝꯗꯒꯤ ꯅꯥꯟꯅ ꯊꯣꯛꯑꯒ ꯔꯦꯜꯋꯦ ꯏꯁꯇꯦꯁꯟꯗ ꯆꯠꯂꯒ ꯈꯔ ꯐꯠꯇꯕꯗꯤ ꯁꯦꯠꯆꯜꯂꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯎꯋꯤꯗ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯉꯦꯀꯣ ꯑꯗꯨꯅ ꯃꯇꯝꯁꯨ ꯂꯣꯏꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯕꯦꯟꯙꯧꯒꯤ ꯂꯩꯅꯝ ꯌꯥꯏꯐꯝ ꯂꯩꯇꯦꯍꯦ ꯏꯕꯨꯡꯁꯤꯡꯅ ꯇꯥꯔꯗꯤ ꯂꯩꯕ꯭ꯔꯣ ꯂꯩꯇꯦ ꯕꯦꯟꯙꯧ ꯆꯨꯝꯃꯤ ꯕꯦꯟꯙꯧ ꯀꯔꯤꯝ ꯋꯥꯠꯇꯦ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯪꯒꯤꯇꯥ ꯁꯔꯃꯥꯖꯤ ꯂꯩꯅꯥ ꯕ꯭ꯂꯣꯛ ꯕꯦꯟꯙꯧ ꯃꯔꯩ ꯆꯤꯇ꯭ꯔꯥ ꯃꯔꯩꯒꯤꯗꯤ ꯏꯌꯥꯝꯕ ꯁꯨꯆꯟꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯑꯣꯏꯅꯥꯝꯀꯧ ꯃꯪꯒꯣꯜ ꯅꯠꯇꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯃꯨꯛꯀ ꯑꯩ ꯆꯦꯅꯦꯜ ꯈꯨꯗꯤꯡ ꯍꯥꯏꯖꯕꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯅ ꯕꯦꯟꯙꯧ ꯂꯥꯛꯄꯒꯤ ꯑꯣꯀꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯇꯝ ꯀꯨꯏꯔꯦꯀꯣ ꯕꯦꯟꯙꯧ ꯑꯣꯏꯅ ꯊꯥꯔꯛꯏꯁꯦ ꯄꯨꯡ 2 ꯐꯥꯗꯣꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯩꯇꯩ ꯃꯆꯥꯕꯨ ꯑꯣꯏꯔꯕꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯊꯦꯡꯉ ꯃꯇꯝꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯠꯄꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ